ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯅꯥꯊꯣꯏ ꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯃꯒꯤ ꯏꯃꯨꯡ ꯑꯃꯗ ꯃꯕꯨꯡ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯃꯇꯣꯝꯇ ꯌꯥꯎꯕꯤ ꯊꯣꯏꯅꯨ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯁꯨꯅꯤꯡꯗꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯕꯨꯡ ꯑꯅꯤꯗꯤ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯤ, ꯑꯗꯨꯕꯨ ꯊꯣꯏꯅꯨꯗꯤ ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯕ ꯄꯣꯛꯂꯝꯗꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯀꯦꯗꯨꯅ ꯂꯩꯕ ꯑꯁꯤꯅꯤ꯫ ꯃꯕꯨꯡ ꯑꯍꯜꯗꯤ ꯅꯨꯄꯤ ꯊꯤꯔꯦ, ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯌꯥꯎꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯆꯥꯅꯨꯄꯤꯒꯤ ꯂꯤꯆꯠꯄꯨ ꯍꯩꯅꯗꯕ ꯄꯣꯛꯄꯗꯒꯤ ꯇꯣꯉꯥꯟ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯇꯣꯉꯥꯟꯁꯨ ꯆꯥꯔꯦ, ꯑꯗꯨꯒ ꯑꯇꯣꯝꯕꯗꯤ ꯅꯨꯄꯤ ꯊꯤꯗ꯭ꯔꯤ꯫ ꯃꯣꯏꯕꯥ, ꯃꯣꯏꯕꯥ, ꯍꯣ ꯃꯣꯏꯕꯥꯎ! ꯇꯥꯔꯗꯤ ꯃꯄꯥꯟꯗ ꯊꯣꯛꯄꯤꯔꯣ, ꯑꯔꯨꯕ ꯋꯥ ꯑꯝꯇ ꯈꯟꯅꯁꯦ꯫ ꯀꯔꯤꯅꯣ ꯅꯨꯄꯤ, ꯅꯪꯅ ꯑꯌꯨꯛꯁꯤꯗ ꯃꯈꯦ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯡꯂꯤꯕꯁꯤꯕꯣ? ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯕꯅꯤ? ꯑꯩꯅ ꯗꯨꯀꯥꯟꯗꯒꯤꯅꯦ ꯆꯤꯅꯤ ꯂꯩꯕ ꯆꯠꯄꯗ ꯍꯣ ꯅꯆꯥꯅꯨꯄꯤꯅ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯀꯦ ꯑꯃꯧꯒꯤ ꯄꯣꯠꯂꯝ ꯈꯔ ꯁꯣꯠꯇꯨꯅ ꯂꯧꯈꯤꯕꯒꯤ ꯕꯥꯀꯤꯗꯣ ꯐꯥꯛꯇꯣꯔꯛꯇꯨꯅ ꯁꯤꯡꯉꯧ ꯍꯥꯏꯔꯛꯂꯤꯕꯅꯦ ꯑꯩꯉꯣꯟꯗ꯫ ꯏ, ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯨꯄꯤ? ꯍꯣ ꯈꯪꯖꯗ꯭ꯔꯦ, ꯅꯅꯥꯏ ꯅꯨꯄꯤꯁꯨ ꯏꯆꯥꯅꯨꯄꯤ ꯑꯃꯇꯪ ꯄꯣꯛꯆꯕꯁꯦ ꯈꯤꯔꯦ, ꯑꯩ ꯇꯁꯦꯡꯅ ꯈꯤꯔꯦ꯫ ꯃꯥꯅ ꯃꯤꯉꯣꯟꯗꯒꯤ ꯑꯀꯦ ꯑꯃꯧꯒꯤ ꯄꯣꯠꯂꯝ ꯀꯌꯥ ꯑꯃ ꯁꯣꯠꯆꯤꯜꯂꯨꯕꯒꯤ ꯃꯕꯨꯡ ꯑꯇꯣꯝꯕꯒ ꯑꯩꯒꯅ ꯁꯤꯡꯂꯛꯂꯤꯕꯁꯦ ꯐꯅꯗꯤ ꯌꯥꯝꯂꯕꯅꯤ꯫ ꯍꯩ ꯅꯨꯄꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯨꯟꯗꯣꯛꯂꯨꯕ ꯌꯥꯔꯤꯕ꯭ꯔꯣ? ꯅꯆꯥꯅꯨꯄꯤꯁꯦ ꯐꯠꯇꯦ ꯍꯥꯏꯗꯨꯅ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯣꯏꯕꯥꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯅꯍꯥꯟꯋꯥꯏ ꯅꯆꯥꯅꯨꯄꯤꯁꯤꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯗꯤ ꯃꯥꯅ ꯍꯥꯏꯔꯤꯈꯩ ꯃꯌꯥ ꯕꯤꯈꯤꯗꯣ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ, ꯃꯤꯃꯥꯡ ꯐꯝꯃꯦꯗꯣ ꯍꯅꯨꯊꯪꯁꯤꯗ꯫ ꯌꯥꯔꯦꯗ ꯅꯨꯄꯤ ꯅꯪꯁꯨ, ꯍꯧꯈ꯭ꯔ ꯋꯥꯗꯣ ꯆꯤꯡꯊꯣꯛꯇꯅ ꯍꯥꯏꯔꯛꯀꯅꯨ, ꯇꯥꯅꯤꯡꯗꯦꯅꯦ ꯑꯩ꯫ ꯇꯥꯅꯤꯡꯉꯣꯏꯌꯦ ꯅꯣꯏꯗꯤ, ꯇꯥꯅꯤꯡꯉꯣꯏ꯫ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯤꯅꯦ ꯁꯨꯛꯇꯥ ꯇꯥꯅꯤꯡꯉꯣꯏ꯫ ꯍꯌꯦꯡ ꯑꯩꯒꯤ ꯌꯥꯔꯛꯇ ꯄꯣꯞ ꯇꯥꯔꯀꯥꯟꯗ ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯕ ꯋꯥꯗꯣ ꯆꯨꯝꯃꯤꯗꯀꯣ ꯍꯥꯏꯗꯅ ꯈꯜꯂꯛꯈꯤꯗꯣꯏꯕ꯫ ꯍꯣ ꯈꯜꯂꯛꯈꯤꯅꯤꯌꯦ꯫ ꯌꯥꯔꯦꯗ ꯏꯆꯥ ꯏꯇꯣꯝꯇꯁꯨ ꯄꯪꯊꯥꯗ ꯊꯥꯒꯠꯅꯔꯣꯏꯁꯦ꯫ ꯑꯗꯨꯗꯤꯅꯦ ꯅꯆꯥꯅꯨꯄꯤꯁꯤꯅ ꯃꯤꯒꯤ ꯗꯨꯀꯥꯟꯗꯒꯤ ꯁꯣꯠꯂꯨꯔꯤꯕ ꯑꯀꯦ ꯑꯃꯧꯒꯤ ꯁꯦꯜꯗꯣ ꯃꯣꯏꯕꯥꯅ ꯁꯤꯡꯗꯣꯛꯄꯤꯔꯣ꯫ ꯑꯩꯗꯤ ꯁꯤꯡꯕ ꯉꯝꯂꯣꯏꯀꯣ, ꯁꯦꯜꯅꯒ ꯁꯦꯜ ꯂꯩꯇꯕꯅꯦ꯫ ꯅꯄꯥ ꯅꯆꯥ ꯇꯥꯟꯅꯔꯒ ꯈꯔ ꯑꯝꯇ ꯁꯤꯡꯗꯣꯛꯈꯣ꯫ ꯍꯀꯥꯝ ꯋꯥꯋꯥ ꯆꯜꯂꯗꯨꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯃꯄꯥꯒ ꯃꯃꯥꯒꯅ ꯁꯥꯟꯅꯔꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯊꯣꯏꯅꯨ ꯃꯥꯒꯤ ꯍꯧꯅꯕꯤ ꯀꯞꯁꯤꯟꯅꯕꯤꯗꯨ ꯇꯧꯔꯛꯏ꯫ ꯑꯩꯅ ꯃꯤꯒꯤ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠ ꯈꯤꯇꯪ ꯁꯣꯠꯂꯒ ꯀꯦꯕꯒꯤꯕꯨ ꯍꯟꯖꯤꯟ ꯀꯣꯊꯣꯛꯇꯨꯅ ꯉꯥꯡꯕ꯫ ꯅꯣꯏ ꯑꯩꯅ ꯌꯨꯝꯁꯤ ꯂꯩꯕꯁꯦ ꯌꯥꯝ ꯋꯥꯔꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯁꯤꯈꯤꯕ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯪꯒꯣꯏꯗ ꯆꯪꯗꯨꯅ ꯊꯧꯔꯤ ꯊꯤꯁꯤꯟꯅꯩ꯫ ꯃꯦꯝꯃꯅ, ꯏꯃꯥꯒꯤ ꯕꯦꯝꯃ, ꯏꯃꯥ ꯅꯉꯣꯟꯗ ꯁꯤꯈ꯭ꯔꯣꯃꯛꯇꯤ ꯍꯥꯏꯗꯦꯗꯅ꯫ ꯁꯦꯜ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯅꯔꯤꯕ ꯃꯇꯝꯁꯤꯗ ꯅꯪꯅ ꯃꯤꯒꯤ ꯗꯨꯀꯥꯟꯗꯨꯗꯒꯤ ꯀꯦꯅꯕ ꯁꯣꯠꯂꯨꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯍꯣ ꯅꯣꯏꯗ ꯍꯥꯏꯔꯒ ꯂꯩꯒꯦ ꯍꯥꯏꯔꯗꯤ ꯁꯦꯜ ꯂꯩꯒ ꯂꯩꯇꯦꯒ ꯇꯧꯔꯛꯀꯅꯤ꯫ ꯁꯣꯜꯂꯒ ꯑꯣꯏꯅ ꯀꯦꯔꯕ꯫ ꯑꯩꯅ ꯐꯖꯕ ꯍꯥꯏꯕꯁꯦ ꯏꯃꯥ ꯄꯥꯕ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯅꯃꯥꯏ ꯅꯠꯇꯕ꯭ꯔꯣ? ꯑꯃꯨꯖꯥꯎꯅ, ꯃꯥꯅꯤ, ꯏꯆꯥꯅ ꯀꯦꯗꯨꯅ ꯐꯖꯕ ꯍꯥꯏꯕꯁꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯅꯤ꯫ ꯆꯨꯝꯃꯤꯀꯣ, ꯆꯨꯝꯃꯤ ꯅꯨꯄꯤ, ꯏꯆꯥꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯃꯤ꯫ ꯆꯨꯝꯗ꯭ꯔ ꯄꯥꯕ, ꯑꯩꯅ ꯍꯥꯏꯕꯗꯤ ꯆꯨꯝꯕꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯑꯃꯨꯖꯥꯎ, ꯃꯦꯝꯃ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯨꯗꯤ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗꯀꯣ, ꯀꯦꯕꯅ ꯍꯩꯔꯤꯕ ꯍꯥꯏꯁꯤꯒ꯫ ꯑꯃꯨꯖꯥꯎ, ꯃꯦꯝꯃ, ꯅꯣꯏꯒꯤ ꯅꯆꯥꯅꯨꯄꯤꯗꯨꯗꯤ ꯃꯁꯛꯅ ꯊꯤꯔꯤꯕ, ꯀꯦꯕꯁꯨ ꯍꯩꯇꯦ, ꯊꯤꯈ꯭ꯔꯦ ꯍꯥꯏꯁꯤꯒ ꯀꯔꯝꯕꯅ ꯐꯩ ꯈꯜꯂꯣ꯫ ꯕꯥꯕꯥ, ꯏꯃꯥ, ꯀꯔꯝꯕꯅ ꯐꯒꯦ? ꯐꯖꯩ ꯍꯥꯏꯕꯅ ꯐꯩꯗ, ꯐꯠꯇ꯭ꯔꯅꯤ ꯅꯨꯄꯤ? ꯐꯅꯤ ꯃꯣꯏꯕꯥꯗꯤ, ꯐꯅꯤꯌꯦ꯫ ꯅꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯈꯩ ꯍꯣꯏꯅ ꯑꯗꯨꯝ ꯌꯥꯎꯀꯣ꯫ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯔꯛꯀꯅꯨ, ꯅꯄꯥ ꯅꯆꯥ ꯀꯔꯤꯝꯇ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯊꯣꯏꯅꯨꯕꯨ ꯂꯨꯅ ꯇꯧꯕꯁꯤ ꯃꯃꯥꯒ ꯃꯄꯥꯒꯗ ꯃꯄꯥꯅ ꯈꯔ ꯍꯦꯜꯂꯤ, ꯑꯗꯨꯅ ꯊꯣꯏꯅꯨꯅ ꯅꯨꯡꯁꯤꯕꯁꯨ ꯃꯄꯥ ꯑꯃꯨꯖꯥꯎꯅ ꯈꯔ ꯍꯦꯜꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯅꯨꯄꯤ, ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯏꯁꯧ ꯂꯥꯡꯂꯤꯕꯁꯤꯕꯣ? ꯑꯩ ꯍꯩꯅꯗꯦꯀꯣ ꯅꯨꯄꯤꯅ ꯏꯁꯧ ꯄꯪꯂꯥꯡꯗ ꯂꯥꯡꯕꯁꯦ꯫ ꯍꯣ ꯑꯩꯁꯨꯅꯦ ꯏꯁꯧꯁꯤ ꯂꯥꯡꯅꯤꯡꯕ ꯅꯠꯇꯤꯌꯦ, ꯈꯪꯉꯤꯗꯅ ꯅꯨꯄꯥ꯫ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯁꯧ ꯂꯥꯡꯂꯤꯕ ꯑꯌꯨꯛꯁꯤꯗ? ꯍꯣ ꯅꯆꯥꯅꯨꯄꯤ ꯁꯛ ꯐꯖꯕꯤ ꯁꯨꯅꯤꯡꯗꯕꯤ ꯃꯀꯦ ꯁꯦꯝꯕꯤꯁꯦ ꯑꯁꯤꯅꯅꯦ ꯑꯩꯒꯤ ꯏꯄꯥꯝꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯃꯗꯒꯤ ꯀꯦꯅꯕ ꯁꯣꯠꯈꯤꯌꯦ꯫ ꯃꯗꯨꯒꯤ ꯁꯦꯜꯗꯣ ꯈꯔ ꯊꯧꯕꯤꯔꯣꯅ ꯍꯥꯏꯔꯛꯏꯕ ꯑꯩꯉꯣꯟꯗ, ꯈꯪꯂꯕ꯭ꯔꯣ? ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏꯕ꯫ ꯃꯥꯗꯤ ꯀꯗꯥꯏꯗ ꯍꯩꯖꯤꯟꯗꯅ ꯅꯪꯒꯤ ꯅꯄꯥꯝꯒꯤ ꯅꯅꯥꯎꯅꯨꯄꯤꯗꯨꯗꯒꯤ ꯀꯦꯅꯕ ꯑꯃꯨꯛ ꯁꯣꯠꯂꯨꯔꯤꯕ? ꯀꯦꯕꯒꯤꯅꯤꯕꯨ ꯍꯥꯏꯔꯕꯗꯤ ꯅꯆꯥꯅꯨꯄꯤ ꯍꯣꯏꯗꯤꯅꯦ ꯌꯧꯗꯕ ꯃꯐꯝ ꯂꯩꯔꯝꯃꯣꯏ ꯅꯨꯄꯥ, ꯂꯩꯔꯝꯃꯣꯏꯌꯦ꯫ ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯑꯗꯨꯛ ꯂꯥꯎꯈ꯭ꯔꯕ ꯑꯩꯒꯤ ꯏꯄꯥꯝꯗꯨꯗꯒꯤ ꯀꯃꯥꯏꯅ ꯆꯠꯂꯒ ꯄꯣꯠꯇꯣ ꯁꯣꯠꯂꯨꯔꯤꯕꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯗꯤꯅꯦ ꯑꯩ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯅꯨꯄꯥ, ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯩ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯍꯥꯏꯕꯁꯤꯅꯤ꯫
ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯗꯣ ꯅꯨꯄꯤ ꯃꯕꯨꯡ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯃꯊꯟꯇ ꯌꯥꯎꯕꯒꯤ ꯈꯔ ꯀꯦꯅ ꯌꯣꯛꯂꯛꯄꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯤꯃꯥꯡ ꯄꯨꯟꯅ ꯐꯝꯃꯤꯗꯅ ꯃꯤ ꯈ꯭ꯋꯥꯏꯗꯧꯅ ꯁꯦꯜ ꯄꯥꯏꯗꯅ ꯆꯥꯕ ꯊꯛꯄ ꯋꯥꯗꯅ ꯂꯩꯗꯅ ꯂꯧ ꯁꯪꯉꯝ 3-4 ꯂꯩꯗꯅ ꯀꯦꯕ ꯑꯣꯏꯔꯗꯤ ꯐꯩ ꯃꯗꯨꯁꯨ ꯅꯠꯇꯦꯗꯣ ꯆꯔꯥ ꯅꯥꯝꯃ ꯆꯥꯔꯒ ꯅꯣꯡꯖꯨ ꯊꯥ ꯃꯇꯝꯗ ꯅꯣꯡ ꯌꯨꯔꯕ ꯏꯅ ꯀꯨꯞꯄ ꯌꯨꯝꯁꯤꯗ ꯁꯦꯜ ꯄꯥꯏꯕꯤ ꯁꯥꯗꯅ ꯃꯀꯦ ꯁꯦꯝꯂꯤꯕꯁꯦ ꯑꯁ ꯑꯩ ꯏꯀꯥꯏꯕꯅ ꯁꯤꯔꯦꯗ ꯑꯩ ꯌꯥꯔꯦ ꯇꯣ ꯅꯨꯄꯤ ꯑꯩꯁꯨ ꯌꯨꯝꯁꯤꯗꯒꯤ ꯍꯧꯔꯛꯂꯤꯕꯅꯤ ꯁꯣꯝꯗ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗ ꯃꯅꯝ ꯑꯍꯜꯅ ꯍꯥꯏ ꯑꯩꯅ ꯍꯥꯏꯃꯟꯕꯗꯒꯤ ꯇꯣꯉꯥꯟ ꯆꯥꯎꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯉꯁꯤ ꯅꯨꯡꯉꯥꯏ ꯂꯩꯔꯤꯕꯁꯦ ꯑꯁꯨꯝꯅ ꯂꯩꯕꯒꯤ ꯋꯥꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯟꯅꯅꯦ ꯕꯤꯈ꯭ꯌꯥꯔꯤ ꯑꯣꯏꯗꯨꯅ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯆꯦꯡꯈꯤꯗ ꯍꯥꯏꯗꯅ ꯆꯠꯂꯅꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯅꯪꯅ ꯍꯥꯏꯕ ꯏꯜꯂꯤꯁꯤ ꯅꯨꯄꯤ ꯍꯣ ꯑꯗꯨꯅꯤ ꯅꯆꯟꯅꯨꯄꯤꯁꯤꯅ ꯁꯤꯊ ꯁꯤꯟꯅꯕꯗ ꯄꯪꯊꯕꯤꯒꯅꯨ ꯍꯥꯏꯕ ꯅꯨꯄꯥꯅ ꯍꯣꯏꯍꯦ ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯍꯟꯖꯤꯟ ꯑꯗꯨꯝ ꯍꯥꯏꯔ ꯂꯩꯃꯤ ꯑꯀꯥꯏꯕ ꯃꯤꯡꯁꯦꯜ ꯑꯃꯒꯤ ꯃꯆꯦꯠ ꯑꯃ ꯄꯥꯏꯗꯨꯅ ꯀꯟꯅ ꯀꯦꯔꯤ ꯊꯣꯏꯅꯨ ꯏꯁꯩꯒ ꯉꯪꯗꯅ ꯂꯥ 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 ꯉꯁꯤꯗꯤ ꯑꯩꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯑꯩꯁꯦ ꯐꯖꯩ ꯀꯥꯏꯅ ꯀꯨꯏꯅꯒ ꯍꯔꯥꯎꯐꯝ ꯈꯪꯂꯣꯏꯗꯧꯔꯤꯅꯤ ꯑꯩꯈꯣꯏ ꯃꯥꯁꯤꯅꯕ ꯑꯩꯅ ꯍꯦꯛ ꯊꯣꯛꯈꯤꯕꯗ ꯉꯥꯡꯉꯛꯇꯣꯏ ꯋꯥ ꯃꯌꯥꯝꯁꯤꯅ ꯑꯁ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ ꯏꯃꯥ ꯊꯦꯡꯅꯅꯤ ꯈꯟꯕꯗ ꯑꯩꯗꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯤ ꯑꯃ ꯄꯥꯝꯗ ꯆꯠꯅꯕ ꯊꯣꯛꯂꯛꯄꯗ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯛꯏ ꯍꯩ ꯊꯣꯏꯅꯨ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯏꯃꯥ ꯄꯥꯝꯗꯅꯦ ꯅꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦ ꯊꯣꯡꯁꯦ ꯂꯣꯟꯁꯤꯜꯂꯒ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯀꯅꯥꯒꯤ ꯄꯥꯝꯗꯅꯣ ꯏꯃꯥ ꯃꯤꯒꯤ ꯄꯥꯝꯗ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯒꯤ ꯄꯥꯝꯗ ꯑꯣꯏꯔꯨꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯝꯕꯨ ꯂꯩꯕ꯭ꯔꯣ ꯍꯥ ꯅꯪꯅ ꯍꯪꯂꯤꯕꯗꯨꯕꯣ ꯍꯣ ꯑꯗꯨ ꯀꯅꯥꯒꯤ ꯄꯥꯝꯗ ꯀꯔꯤ ꯇꯧꯕꯅ ꯍꯪꯉꯨꯐꯥꯎ ꯌꯥꯗ꯭ꯔꯕꯣ ꯏꯃꯥ ꯂꯥꯏꯔꯕ ꯀꯣꯛꯅꯕ ꯃꯤꯒꯤ ꯄꯥꯝꯗꯅꯦ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯨꯒꯦ ꯍꯣꯏ ꯑꯗꯨꯗꯤ ꯆꯠꯂꯨꯔꯣ ꯆꯠꯅꯤ ꯃꯤ ꯈ꯭ꯋꯥꯏꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜꯗꯧꯅꯅꯦ ꯃꯃꯥꯒꯤ ꯑꯋꯥꯕ ꯎꯗꯅ ꯏꯃꯥ ꯑꯩꯁꯨ ꯂꯥꯛꯀꯦ ꯀꯗꯥꯏꯗꯅꯣ ꯀꯔꯤꯅꯣꯗꯤ ꯅꯣꯡꯃꯇ ꯍꯥꯏꯔꯛꯇꯦꯅꯦ ꯅꯣꯡꯉꯥꯟꯕꯒ ꯃꯃꯥ ꯍꯅꯨꯕꯤ ꯑꯩꯅ ꯆꯥꯛ ꯊꯣꯡꯕꯗꯣ ꯄꯨꯈꯝ ꯑꯃ ꯂꯧꯈꯠꯂꯒ ꯀꯦꯗꯨꯅ ꯂꯩꯕ ꯂꯩꯌꯨ ꯏꯆꯥꯗꯤ ꯅꯨꯄꯤꯅꯤꯅ ꯅꯨꯡꯉꯥꯏꯅ ꯀꯦꯔꯒ ꯂꯩꯌꯨꯀꯣ ꯏꯃꯥꯗꯤꯅꯦ ꯃꯤꯅꯥꯏ ꯃꯄꯣꯛꯅꯤꯅ ꯃꯤꯒꯤ ꯄꯥꯝꯅ ꯆꯠꯂꯒ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯒ ꯏꯆꯥꯅ ꯀꯦꯅꯅꯕ ꯁꯣꯠꯄꯒꯤ ꯁꯦꯜꯁꯤꯡꯗꯣ ꯑꯃꯨꯛꯇ ꯊꯕꯛ ꯁꯨꯔꯒ ꯁꯤꯡꯅꯕ ꯇꯧꯔꯨꯈꯤꯒꯦ ꯏꯃꯥ ꯊꯕꯛ ꯁꯨꯖꯒꯦ ꯍꯥꯏꯗꯅ ꯄꯥꯕ ꯅꯈꯣꯏ ꯑꯅꯤꯅ ꯑꯩ ꯄꯣꯛꯄꯤꯔꯝꯃꯤ ꯅꯠꯇ꯭ꯔꯣ ꯃꯤ ꯑꯃ ꯁꯥꯎꯅ ꯉꯥꯡꯗꯨꯅ ꯊꯣꯛꯈꯤ ꯀꯣꯟꯊꯣꯡꯂꯣꯝꯗ ꯃꯣꯏ ꯃꯌꯥꯝꯁꯤꯒꯤ ꯉꯥꯡꯐꯝ ꯆꯩꯐꯝꯁꯦ ꯑꯩꯁꯤ ꯃꯉꯥꯏꯅꯦ ꯑꯃꯅ ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕꯗꯣ ꯑꯗꯨꯁꯨ ꯍꯜꯂꯛꯂꯒ ꯉꯥꯡꯉꯛꯈꯤꯅꯤ ꯍꯅꯨꯕꯤꯁꯤꯒꯤ ꯃꯤꯆꯪ ꯆꯪꯗꯅ ꯁꯨꯝ ꯉꯥꯡꯕ ꯍꯦꯟꯖꯤꯜꯂꯗꯤꯅꯦ ꯅꯨꯄꯥ ꯑꯃ ꯐꯥꯔꯒ ꯌꯨꯝ ꯄꯥꯟꯊꯣꯛꯈꯤꯗꯣꯏꯅꯤ ꯌꯦꯡꯉꯨ ꯃꯃꯥꯏ ꯃꯃꯤꯠꯇ ꯈꯔ ꯌꯦꯛꯁꯤꯟ ꯇꯩꯁꯤꯟ ꯇꯧꯔꯒ ꯂꯩꯀꯥꯏꯒꯤ ꯁꯤꯡꯖꯨ ꯌꯣꯟꯕꯤ ꯍꯅꯨꯕꯤ ꯑꯕꯣꯛ ꯑꯗꯨꯒꯤ ꯄꯣꯛꯐꯝꯗ ꯅꯨꯄꯥ ꯅꯍꯥ ꯈꯔꯒ ꯃꯌꯥ ꯍꯤꯒꯠꯃꯤꯟꯅꯗꯨꯅ ꯂꯩꯔꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯊꯣꯏꯅꯨꯒꯤ ꯌꯨꯝ ꯍꯪꯂꯕꯁꯨ ꯊꯣꯏꯅꯨꯅ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯂꯝꯗꯦ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗ ꯌꯥꯝꯅ ꯐꯖꯅ ꯁꯥꯕ ꯌꯨꯝ ꯑꯃ ꯂꯩꯕꯗꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝꯅꯤ ꯍꯥꯏꯖꯤꯜꯂꯝꯃꯤ ꯑꯗꯨꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯊꯣꯏꯅꯨꯁꯤ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯈꯟꯗꯨꯅ ꯒꯞ ꯇꯧꯔꯤꯕꯅꯤ ꯊꯣꯏꯅꯨꯅ ꯆꯥꯅꯤꯡꯕ ꯈꯟꯗꯨꯅ ꯂꯩꯕꯤꯔꯤꯕꯅꯤ ꯅꯨꯄꯥꯁꯤꯡꯗꯨꯒꯤ ꯃꯇꯧꯗꯨꯗ ꯁꯤꯡꯖꯨ ꯌꯣꯟꯕꯤ ꯍꯅꯨꯕꯤ ꯑꯕꯣꯛꯇꯨꯗꯤ ꯃꯃꯣꯟ ꯅꯧꯅ ꯈꯜꯂꯤ ꯋꯥꯈꯜꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯀꯌꯥꯗ ꯃꯤꯠ ꯅꯥꯈ꯭ꯔꯕꯅ ꯌꯦꯡꯉꯨꯅꯦ ꯅꯨꯄꯥꯁꯤꯡ ꯑꯁꯤꯁꯨ ꯁꯦꯜ ꯄꯥꯏꯕ ꯁꯥꯗꯨꯅ ꯒꯞꯀꯁꯨ ꯇꯧꯔꯤ ꯃꯁꯛ ꯈꯪꯕ ꯑꯩꯅꯗꯤ ꯀꯌꯥꯗꯤ ꯅꯣꯛꯅꯤꯡꯂꯤꯁꯦ ꯇꯧꯖꯔꯤꯁꯤꯡꯁꯦ ꯅꯨꯄꯥ ꯑꯃꯅ ꯑꯕꯣꯛ ꯏꯆꯟ ꯊꯣꯏꯅꯨꯒꯤ ꯁꯤꯡꯖꯨꯗꯣ ꯌꯨꯝꯗ ꯑꯉꯥꯡ ꯅꯨꯕꯤꯁꯤꯡꯒ ꯆꯥꯃꯤꯟꯅꯅꯕ ꯈꯔ ꯌꯥꯝ ꯌꯣꯝꯕꯤꯈ꯭ꯔꯣ ꯁꯦꯜꯗꯤ ꯑꯩꯈꯣꯏ ꯄꯤꯖꯔꯒꯦ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯕꯣꯛ ꯌꯣꯝꯂꯛꯀꯦ ꯁꯦ ꯊꯣꯏꯅꯨ ꯅꯪꯒꯤ ꯁꯤꯡꯖꯨ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦꯁꯦ ꯍꯣꯏ ꯑꯕꯣꯛ ꯑꯗꯨꯗꯤ ꯏꯕꯨꯡ ꯅꯆꯟ ꯑꯃꯨꯛ ꯆꯪꯈ꯭ꯔꯒꯦ ꯍꯌꯦꯡꯃꯨꯛ ꯂꯥꯛꯎꯀꯣ ꯍꯣꯏ ꯍꯌꯦꯡꯗꯤ ꯕꯣꯔꯥ ꯆꯥꯕ ꯑꯣꯏꯅ ꯑꯃꯨꯛ ꯆꯠꯂꯨꯁꯤ ꯍꯣꯏ ꯏꯕꯨꯡ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯅꯨꯗꯤ ꯃꯈꯨꯠꯇ ꯁꯤꯡꯖꯨ ꯃꯌꯨꯝꯗꯨ ꯄꯥꯏꯔꯒ ꯃꯌꯨꯝꯗ ꯆꯪꯈꯤꯔꯝꯃꯤ ꯅꯨꯄꯥ ꯈꯔ ꯑꯗꯨꯁꯨ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯁꯤꯡꯖꯨ ꯌꯣꯟꯕꯤ ꯍꯅꯨꯕꯤ ꯑꯕꯣꯛꯇꯨ ꯃꯥꯒꯤ ꯅꯥꯀꯟꯗ ꯁꯤꯡꯖꯨ ꯆꯥꯔꯤꯕꯤ ꯃꯧ ꯅꯍꯥꯗꯨꯗ ꯍꯥꯏꯔꯛꯏ ꯉꯛꯈ꯭ꯔꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯖꯥꯠꯅꯤꯀꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯃꯃꯥ ꯃꯄꯥꯅ ꯃꯤꯒꯤ ꯁꯦꯜꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯒ ꯃꯆꯥ ꯃꯁꯨꯁꯤꯡꯁꯤꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯁꯥꯕ ꯃꯤꯁꯤꯡꯁꯦ ꯃꯣꯏꯁꯤꯗ ꯎꯕꯗ ꯀꯨꯏꯅ ꯍꯤꯡꯗꯧꯕꯒ ꯇꯜꯂꯛꯄꯣꯠꯅꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯗ ꯍꯥꯏꯔꯨꯅꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯌꯥꯗꯅ ꯊꯥꯗꯣꯔꯛꯂꯗꯕꯣ ꯏꯅꯦ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯉꯥꯡꯕ ꯇꯥꯗꯕ ꯃꯆꯥꯅꯕꯨ
ꯀꯌꯥꯝ ꯐꯅꯤ ꯍꯥꯏꯒꯦ? ꯏꯆꯦ ꯃꯦꯝꯃꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯦ ꯃꯥꯅ ꯄꯨꯀꯛ ꯆꯥꯎꯔꯛꯄꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯃꯥꯒꯤ ꯃꯇꯦꯡ ꯀꯌꯥꯃꯨꯛꯄꯨ ꯄꯥꯡꯅ ꯎꯈ꯭ꯔꯒꯦ? ꯑꯩꯈꯣꯏꯒꯤ ꯏꯊꯧꯕꯨꯗꯤ ꯅꯠꯇꯦ ꯍꯥꯏꯕꯨ ꯃꯃꯥꯅ ꯋꯥꯔꯤꯗꯨꯒ ꯃꯥꯅ ꯇꯧꯊꯣꯔꯛꯏꯁꯤꯒ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯕꯖꯥꯠꯅꯤꯀꯣ ꯏꯅꯦ꯫ ꯆꯍꯤ 15, 16ꯃꯨꯛ ꯁꯨꯔꯕꯁꯦ ꯅꯣꯡꯃꯇ ꯆꯥꯛ ꯊꯣꯡꯂꯒ ꯆꯥꯗ꯭ꯔꯤ ꯍꯥꯏꯕꯅꯤ ꯏꯆꯦ ꯃꯦꯝꯃꯅ꯫ ꯍꯩ ꯃꯧ, ꯑꯁꯤꯒꯨꯝꯕꯤ ꯏꯆꯥ ꯅꯤꯡꯉꯣꯜ ꯄꯣꯛꯀꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯄꯣꯛꯇꯕꯗ ꯍꯦꯟꯅ ꯐꯩꯗ꯫ ꯐꯩ ꯏꯅꯦ, ꯑꯁꯤꯒꯨꯝꯕ ꯏꯆꯥ ꯅꯤꯡꯉꯣꯜ ꯄꯣꯛꯄꯁꯤꯗꯤꯅꯦ ꯃꯥꯂꯦꯝ ꯂꯨꯝꯅ ꯄꯣꯛꯂꯛꯄꯒ ꯄꯥꯡꯈꯛꯅꯤꯗꯩꯅꯦ꯫ ꯃꯥꯅꯤ ꯃꯧ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯣꯝꯆꯧꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯗꯨ ꯃꯪꯒꯣꯜꯗ ꯈꯣꯡꯒ꯭ꯔꯥꯏ ꯅꯤꯛꯇꯨꯅ ꯐꯝꯂꯒ ꯁꯤꯡꯖꯨ ꯆꯥꯔꯒ ꯂꯩꯕꯗꯨ ꯎꯕꯗ ꯃꯌꯨꯝꯗ ꯆꯪꯗꯕꯤꯗ ꯊꯣꯏꯅꯨꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯦ ꯊꯣꯏꯅꯨ, ꯅꯨꯄꯤꯅ ꯈꯣꯡꯒ꯭ꯔꯥꯏ ꯅꯤꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯍꯦꯛꯇ ꯆꯥꯕꯁꯦ ꯐꯠꯇꯕꯅꯤꯅꯦ꯫ ꯅꯨꯄꯤꯅ ꯈꯣꯡꯒ꯭ꯔꯥꯏ ꯅꯤꯛꯇꯨꯅ ꯐꯝꯕꯁꯦ ꯃꯄꯥ ꯃꯥ ꯄꯨꯟꯁꯤ ꯁꯥꯡꯗꯦꯁꯨ ꯍꯥꯏꯕꯅꯤ꯫ ꯆꯍꯤꯁꯨ ꯐꯅ ꯌꯥꯝꯂꯦ, ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯣꯅꯦ ꯅꯪꯕꯣ꯫ ꯇꯥꯆꯧ, ꯑꯩꯅ ꯈꯣꯡꯒ꯭ꯔꯥꯏ ꯅꯤꯛꯇꯨꯅ ꯁꯤꯡꯖꯨ ꯆꯥꯔꯤꯕꯁꯦ ꯇꯥꯆꯧꯒꯤ ꯁꯦꯜꯅ ꯂꯩꯔꯒ ꯆꯥꯕ ꯅꯠꯇꯤꯌꯦ꯫ ꯅꯊꯧ ꯅꯠꯇꯅ ꯅꯊꯧ ꯁꯥꯔꯛꯀꯅꯨ, ꯅꯇꯨꯅ ꯍꯣꯔꯦꯟ ꯐꯨꯕꯤꯕ ꯇꯥꯔꯦ꯫ ꯆꯪꯈ꯭ꯔꯣ, ꯑꯐꯕ ꯁꯥꯗꯅ ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛꯀ ꯄꯤꯕꯤꯔꯛꯀꯅꯨ꯫ ꯈꯪꯉꯕ ꯉꯥꯛꯇꯅꯦ ꯑꯩꯅ, ꯏꯅꯝꯃ ꯇꯥꯆꯧꯒꯤ ꯅꯁꯛꯇꯣ ꯃꯨꯟꯅ ꯂꯣꯏꯅ ꯈꯪꯉꯕꯖꯥꯠꯅꯤ꯫ ꯍꯩ ꯆꯤꯟꯊꯤꯕꯤ, ꯅꯕꯨꯡꯅ ꯅꯪꯒꯤ ꯐꯅꯕ ꯍꯥꯏꯔꯤꯗꯣ ꯂꯧꯒꯦꯗꯤ ꯂꯩꯇꯦ, ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯤꯒꯤ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯅꯕ ꯑꯍꯦꯟꯕ ꯋꯥ ꯉꯥꯡꯂꯤꯕꯗꯣ? ꯍꯥ? ꯅꯆꯤꯟ ꯌꯥꯝ ꯊꯤꯕ꯭ꯔꯥ ꯍꯥꯏꯕꯨ ꯅꯪꯅꯦ? ꯑꯁ ꯅꯨꯄꯤ, ꯅꯪꯅ ꯀꯗꯣꯝꯗꯒꯤꯅꯣ ꯑꯃꯨꯛ ꯐꯥꯎꯖꯤꯜꯂꯛꯏꯁꯤꯕꯣ? ꯌꯦꯅꯈꯥꯁꯦ ꯁꯧꯃꯜꯂꯦ ꯍꯥꯏꯗꯅ ꯅꯥꯄꯤ ꯐꯣꯏꯔꯝꯕꯅꯤ꯫ ꯅꯆꯟꯅꯨꯄꯤ ꯁꯥꯕꯤꯇ꯭ꯔꯤꯁꯤꯅ ꯋꯥ ꯀꯟꯅ ꯉꯥꯡꯕꯗꯨꯗ ꯆꯪꯖꯔꯛꯄꯅꯤ ꯑꯩꯁꯨ꯫ ꯉꯥꯡꯕꯗ ꯂꯧꯔꯣꯏꯗꯕ ꯑꯐ ꯋꯥꯗꯣ ꯅꯆꯟꯅꯨꯄꯤꯁꯤꯗ ꯉꯥꯡꯕꯤꯔꯨꯅꯨ ꯀꯩꯗꯧꯒꯦ? ꯃꯣꯏ ꯇꯥꯆꯧꯒꯤ ꯋꯥꯗꯣ ꯃꯥꯡꯉ ꯇꯣꯛꯅꯕꯅꯤ꯫ ꯍꯣ ꯀꯔꯤꯅꯣ ꯃꯤꯒꯤ ꯃꯪꯒꯣꯜꯁꯤ ꯂꯥꯛꯂꯒ ꯈꯟꯅꯕ ꯍꯧꯕꯤꯔꯤꯁꯤꯕꯣ? ꯍꯩ ꯈꯟꯅꯕ ꯍꯧꯕꯒ ꯂꯥꯏꯔꯤ, ꯅꯪꯅ ꯀꯦꯅꯕ ꯁꯣꯛꯀꯦ ꯍꯥꯏꯗꯅ ꯃꯤꯅ ꯑꯩꯉꯣꯟꯗꯅꯦ ꯄꯥꯎ ꯆꯦꯜꯂꯛꯄꯅꯤ꯫ ꯃꯗꯣ ꯌꯥꯝꯅ ꯊꯨꯕ ꯃꯇꯝꯗ ꯁꯤꯡꯉꯧ ꯍꯥꯏꯔꯛꯄꯅꯤꯀꯣ, ꯅꯠꯇ꯭ꯔꯕꯗꯤ ꯌꯨꯝꯗ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯄꯅꯤ꯫ ꯂꯥꯛꯅꯤꯡꯉ ꯂꯥꯛꯁꯅꯨ ꯀꯩꯅꯣ, ꯃꯣꯏꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯑꯒ ꯃꯣꯏꯒꯤ ꯁꯦꯜꯗꯣ ꯑꯩꯅ ꯄꯤꯗꯧꯁꯨ ꯅꯠꯇꯕꯗꯨꯗ꯫ ꯏꯆꯥꯅꯨꯄꯤ ꯑꯃ ꯊꯣꯏꯅꯨ, ꯏꯆꯥꯅꯤ ꯃꯥꯏꯁꯦ ꯁꯎꯟ ꯇꯣꯞꯂꯕ꯭ꯔꯥ ꯀꯔꯤꯅꯣ? ꯏꯀꯥꯏꯕꯒꯥꯁꯦ ꯑꯃꯠꯇ ꯈꯪꯁꯤꯜꯂꯛꯇ꯭ꯔꯦꯅꯦ꯫ ꯃꯤꯉꯣꯟꯗꯒꯤ ꯁꯣꯠꯇꯨꯅ ꯑꯁꯨꯝ ꯀꯦꯕꯒꯤꯔ ꯀꯔꯤꯅꯣ? ꯏꯆꯥꯟ ꯁꯛ ꯐꯖꯕꯤꯅ ꯏꯀꯥꯏꯕꯤꯗ꯭ꯔꯕꯁꯨ ꯅꯪꯒꯤ ꯃꯔꯤ ꯑꯣꯏꯔꯨꯕ ꯑꯩꯈꯣꯏꯗꯤꯅꯦ ꯏꯀꯥꯏꯅꯦꯍꯦ, ꯃꯤꯃꯥꯡ ꯊꯣꯛꯄ ꯉꯝꯗ꯭ꯔꯤ, ꯃꯐꯝ ꯈꯨꯗꯤꯡ ꯆꯤꯕꯣꯟ꯫ ꯍꯣ ꯌꯥꯝꯅ ꯏꯀꯥꯏꯕ ꯈꯪꯕꯤꯔꯒꯅꯅꯦ ꯃꯄꯥꯟꯗ ꯊꯣꯛꯄꯤꯔꯅꯨ ꯏꯅꯝꯃ꯫ ꯏꯀꯥꯏ ꯈꯪꯗꯕ ꯅꯆꯜ ꯑꯩꯈꯣꯏꯗꯤ ꯂꯝꯕꯤ ꯂꯝꯖꯥꯎꯒꯤ ꯍꯋꯥ ꯅꯨꯡꯁꯤꯠꯁꯦ ꯃꯇꯝ ꯈꯔ ꯊꯣꯛꯇꯨꯅ ꯆꯥꯖꯈꯤꯕ ꯇꯥꯔꯤꯌꯦ꯫ ꯆꯤꯡꯒꯟꯕꯤ, ꯅꯪꯒ ꯋꯥ ꯉꯥꯡꯅꯕꯒ ꯉꯝꯖꯕ ꯅꯠꯇꯤꯌꯦ ꯑꯩꯈꯣꯏꯗꯤ꯫ ꯅꯪꯒꯤ ꯐꯅꯕ ꯍꯥꯏꯕꯤꯌꯨꯃꯤꯗ, ꯑꯣꯟꯁꯤꯟ ꯆꯤꯛꯄꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣꯅꯦ ꯁꯤꯕꯣ? ꯆꯠꯂꯣ, ꯅꯊꯧ ꯇꯧꯖꯔꯨꯁꯨ ꯆꯠꯂꯣ ꯃꯤꯒꯤ ꯃꯪꯒꯣꯜꯁꯤꯗ ꯈꯟꯅꯕ ꯍꯧꯕ ꯂꯥꯛꯄꯤꯔꯅꯨ ꯈꯤꯠ꯫ ꯊꯣꯏꯅꯨ ꯅꯨꯄꯤ, ꯇꯣꯛꯂꯣꯗꯅ ꯑꯩꯈꯣꯏ ꯑꯅꯤꯕꯣ꯫ ꯀꯔꯤꯅꯨꯡꯒꯤ ꯐꯅꯕ ꯍꯦꯛ ꯍꯥꯏꯔꯨꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯌꯧꯔꯦ ꯇꯧꯔꯤꯁꯦ꯫ ꯌꯨꯝꯗ ꯆꯪꯂꯒ ꯄꯣꯊꯥꯔꯝꯕꯅ ꯍꯦꯟꯅ ꯐꯕꯖꯥꯠꯅꯤ꯫ ꯃꯣꯏ ꯇꯥꯆꯧ, ꯉꯁꯤꯗꯤ ꯉꯁꯤ ꯑꯣꯏꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯨꯡꯗ ꯌꯨꯝꯁꯤ ꯆꯪꯗꯨꯅ ꯅꯆꯟꯅꯨꯄꯤꯁꯤꯗ ꯐꯅꯕ ꯍꯦꯛ ꯍꯥꯏꯕꯤꯔꯝꯃꯕ ꯏꯕꯤ ꯍꯥꯏꯕꯤ ꯏꯇꯤꯛ ꯈꯪꯒꯗꯕꯅꯤ, ꯈꯪꯖꯧ꯫ ꯍꯣꯏꯁꯦ, ꯑꯩ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅꯅꯦ ꯆꯪꯉꯔꯣꯏ꯫ ꯆꯠꯂꯁꯤ ꯂꯥꯛꯑꯣ, ꯌꯨꯝꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣꯕ, ꯑꯩ ꯏꯀꯥꯏꯕ ꯂꯣꯏꯔꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯁꯤꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯠꯂꯣ, ꯏꯕꯦ ꯍꯥꯏꯕꯤ ꯏꯕꯦꯝꯃ, ꯁ꯭ꯋꯥꯏꯗꯒ ꯅꯊꯧ ꯂꯩꯇꯈꯩ ꯍꯥꯏꯕꯤꯔꯅꯨ꯫ ꯅꯌꯨꯝꯗꯅꯦ ꯍꯩꯅꯤꯡꯕ ꯃꯑꯣꯡꯗ ꯍꯥꯏꯕꯤꯔꯨꯔꯣ꯫ ꯃꯁꯛ ꯑꯁꯤꯒ ꯈꯠꯅꯕ ꯖꯧꯖꯧ ꯁꯥꯔꯤ, ꯑꯩꯉꯣꯟꯗꯕꯨ꯫ ꯊꯣꯏꯅꯨ ꯃꯄꯥꯅ ꯀꯦꯅ ꯌꯧꯂꯛꯄꯒꯤ ꯃꯇꯤꯛ ꯊꯛꯁꯤ ꯈꯥꯁꯤꯁꯨ ꯈꯪꯂꯝꯗꯦ ꯃꯊꯛ ꯊꯣꯡꯕꯗ꯫ ꯃꯕꯨꯡ ꯑꯍꯜ ꯇꯣꯝꯆꯧꯗꯤ ꯃꯥꯅ ꯀꯔꯤꯁꯨ ꯀꯤꯔꯝꯗꯦ, ꯑꯗꯨꯕꯨ ꯃꯕꯨꯡ ꯑꯇꯣꯝꯕ ꯇꯣꯝꯆꯥꯗꯤ ꯈꯔ ꯀꯤꯔꯝꯃꯤ꯫ ꯇꯣꯝꯆꯥꯗꯤ ꯈꯨꯐꯨ ꯈꯔ ꯊꯤꯕꯅ ꯃꯥꯅ ꯀꯤꯕꯅꯤ꯫ ꯃꯕꯨꯡ ꯑꯇꯣꯡꯕꯅ ꯂꯝꯐꯩꯗ ꯃꯇꯝ ꯀꯨꯏꯅ ꯍꯦꯛ ꯂꯩꯕꯅ ꯃꯥꯒꯤꯗꯤ ꯅꯨꯡꯉꯥꯏꯖꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯏꯕꯦ ꯍꯥꯏꯕꯤ ꯑꯗꯨꯛ ꯍꯥꯛꯅ ꯐꯠꯇꯕꯤ ꯃꯧꯗꯤ ꯅꯠꯇꯦ꯫ ꯃꯆꯟꯅꯨꯄꯤ ꯊꯣꯏꯅꯨꯒꯤ ꯍꯥꯏꯕ ꯉꯥꯡꯕ ꯇꯥꯗꯅ ꯃꯨꯈꯠꯆꯕ ꯑꯁꯤꯗ ꯍꯩꯅꯗꯕꯗꯒꯤ ꯃꯀꯨꯕꯣꯛ ꯃꯅꯦꯝꯄꯣꯛꯇ ꯍꯥꯏꯗꯨꯅ ꯇꯣꯉꯥꯟꯅ ꯆꯥꯖꯈꯤꯕꯅꯤ꯫ ꯊꯣꯏꯅꯨ ꯁꯤꯡꯖꯨꯗ ꯆꯥꯕ ꯂꯣꯏꯕꯒ ꯃꯥꯅ ꯆꯥꯔꯝꯕꯗꯨ ꯐꯥꯎꯕ ꯍꯨꯟꯗꯣꯛꯂꯝꯗ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯑꯃꯨꯛ ꯀꯦꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯐꯝꯂꯒ ꯑꯃꯨꯖꯥꯎ ꯑꯃꯗꯤ ꯃꯦꯝꯃ ꯃꯤꯒꯤ ꯄꯥꯝꯗ ꯄꯥꯟ ꯇꯥꯟꯕ ꯌꯥꯎꯔꯒ ꯋꯥꯅ ꯍꯜꯂꯛꯄꯗ ꯏꯃꯨꯡ ꯃꯪꯒꯣꯜꯗꯨ ꯏꯆꯥꯏ ꯆꯥꯏꯔꯒ ꯂꯩꯔꯝꯕꯗꯨꯗ ꯁꯥꯎꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯈꯔ ꯉꯥꯡꯂꯨꯕꯒ ꯃꯆꯥꯅꯨꯄꯤꯅ ꯁꯤꯔꯅꯤ ꯍꯥꯏꯗꯨꯅ ꯊꯧꯔꯤ ꯍꯦꯛ ꯊꯤꯕꯗꯨꯗ ꯇꯁꯦꯡꯅꯃꯛꯀꯤ ꯁꯤꯈ꯭ꯔꯕꯗꯤ ꯈꯟꯗꯨꯅ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯦꯝꯃ ꯃꯥꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ ꯊꯕꯛ ꯄꯨꯝꯕꯗꯨ꯫ ꯏꯃꯨꯡ ꯃꯪꯒꯣꯜ ꯋꯥꯏ ꯁꯤꯠꯄ ꯂꯣꯏꯗꯨꯅ ꯁꯟꯙ꯭ꯌꯥꯒꯤ ꯗꯨꯛ ꯊꯥꯎꯃꯩ ꯊꯥꯕ ꯂꯣꯏꯔꯒ ꯆꯥꯛꯁꯪꯗ ꯆꯪꯗꯨꯅ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯂꯤ ꯃꯦꯝꯃ꯫ ꯑꯁ, ꯑꯩꯒꯤ ꯆꯤꯟ ꯁꯪꯅꯕ
ꯑꯉꯥꯡꯕꯁꯤ ꯂꯩꯔꯝꯗ꯭ꯔꯦꯗꯅ ꯁꯤꯗꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯆꯨꯅꯤ ꯍꯥꯏꯕ ꯁꯤꯁꯨ ꯃꯤꯉꯣꯟꯗꯒꯤ ꯁꯣꯠꯂꯒ ꯑꯗꯨꯝ ꯁꯦꯜ ꯄꯤꯈꯤꯗ꯭ꯔꯕꯅꯤ ꯀꯥꯟꯅꯗꯦ ꯁꯤꯗꯤ ꯏꯃꯥꯒ ꯄꯥꯕꯒ ꯉꯁꯥꯏ ꯃꯤꯒꯤ ꯄꯥꯝꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯕꯗꯣ ꯁꯦꯜ ꯐꯪꯂꯛꯑꯝꯒꯅꯤ ꯃꯣꯏꯗꯒꯤ ꯁꯦꯜ ꯂꯧꯔꯒ ꯍꯌꯦꯡ ꯉꯟꯇꯥ ꯑꯃ ꯆꯠꯂꯒ ꯂꯩꯔꯨꯔꯒꯦ ꯀꯩꯊꯦꯜꯗꯒꯤ ꯑꯃꯨꯖꯥꯎ ꯆꯥꯛꯁꯪꯗ ꯆꯪꯉꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯋꯥꯏ ꯃꯜꯂꯤꯕꯗꯨ ꯃꯥꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯅꯨꯄꯤ ꯅꯪꯁꯤ ꯋꯥꯔꯝꯂꯅꯤꯗꯀꯣ ꯅꯆꯥꯅꯨꯄꯤ ꯂꯩ ꯍꯥꯏꯗꯨꯅꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯗꯦ ꯑꯌꯨꯛꯇꯒꯤ ꯃꯤꯒꯤ ꯄꯥꯝꯅ ꯄꯥꯟ ꯇꯥꯜꯂꯨꯔꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯒ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯕ ꯃꯣꯏꯕ ꯋꯥꯔꯁꯨ ꯈꯥꯡꯕ ꯇꯥꯔꯦꯗꯅ ꯃꯥꯒꯤ ꯇꯥꯇꯣꯟ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤꯀꯣ ꯅꯨꯄꯤ ꯃꯣꯏꯕ ꯁꯤꯗꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅꯤ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯂꯨꯅ ꯇꯧꯔꯤꯕꯁꯤꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯇꯧꯕ ꯏꯃꯨꯡ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯡꯗꯣ ꯃꯥꯒꯨꯝꯅ ꯑꯃꯠꯇ ꯇꯧꯗꯦ ꯑꯩꯈꯣꯏꯒꯤꯁꯤꯅ ꯃꯌꯥꯝ ꯄꯣꯛꯄꯒꯤ ꯃꯅꯨꯡꯗ ꯑꯃ ꯌꯥꯎꯋꯦ ꯍꯥꯏꯗꯨꯅꯤ ꯑꯗꯨꯝꯅ ꯈꯟꯗꯣꯛꯇ꯭ꯔꯕꯗꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯗꯣ ꯏꯃꯥ ꯕꯥꯕꯥ ꯕꯥꯕꯥ ꯍꯣ ꯄꯥꯕꯧ ꯀꯥꯏꯗ ꯂꯩꯒꯦ ꯏꯃꯥ ꯕꯥꯕꯥ ꯅꯣꯏꯅꯤ ꯀꯥꯏꯗ ꯂꯩꯒꯦ ꯃꯤ ꯀꯔꯤꯃꯨꯛ ꯇꯧꯔꯨꯕꯖꯥꯠꯅꯣ ꯅꯆꯥꯅꯨꯄꯤꯁꯤꯅ ꯑꯩꯈꯣꯏꯃꯨꯛ ꯀꯧꯔꯤꯕꯁꯤꯅ ꯅꯨꯄꯤ ꯑꯩꯗꯤ ꯇꯜꯂꯤ ꯈꯨꯝꯕ ꯅꯪ ꯑꯣꯏꯅ ꯈꯨꯝꯈꯣ ꯍꯣ ꯆꯥꯛꯁꯪꯗ ꯂꯩꯌꯦ ꯀꯔꯤ ꯇꯧꯔꯒꯦ ꯊꯣꯏꯅꯣ ꯏꯁ ꯑꯩꯅ ꯁꯣꯝꯗ ꯋꯥꯅ ꯀꯣꯏꯊꯤ ꯊꯤꯔꯨꯔꯤꯗꯨꯒ ꯅꯣꯏ ꯑꯅꯤꯅ ꯆꯥꯛꯁꯪꯁꯤꯗ ꯋꯥꯔꯤꯒ ꯆꯤꯛꯊꯅꯔꯒ ꯂꯩꯔꯝꯃꯤꯅꯦ ꯋꯥꯔꯤ ꯆꯤꯛꯊꯅꯕ ꯅꯠꯇꯦꯅꯦ ꯅꯃꯥꯒꯤ ꯃꯇꯦꯡꯁꯦ ꯏꯆꯥ ꯂꯩꯁꯥꯕꯤ ꯅꯪꯅ ꯄꯥꯡꯕꯤꯗ꯭ꯔꯕꯅꯤꯅ ꯅꯄꯥ ꯍꯅꯨꯕ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕꯅꯤꯅꯦ ꯑꯁ ꯑꯃꯨꯛ ꯍꯧꯔꯛꯇꯧꯔꯕꯣ ꯅꯣꯏꯒꯤ ꯍꯧꯅꯕꯤꯗꯣ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯍꯥꯏꯗꯣꯏ ꯑꯣꯏꯔꯗꯤꯅꯦ ꯑꯩꯁꯦ ꯀꯩꯗꯧꯕꯒꯤ ꯄꯣꯛꯄꯤꯔꯝꯃꯤꯅꯣ ꯍꯥꯏꯕ ꯅꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯑꯁ ꯌꯥꯔꯦ ꯁꯤ ꯃꯄꯥ ꯃꯈꯥ ꯈꯤꯠ ꯇꯥꯕꯤꯔꯨꯔꯅꯨ ꯅꯠꯇꯦ ꯀꯔꯤꯅꯣ ꯏꯆꯥꯅ ꯅꯪ ꯄꯥꯕꯒ ꯑꯩꯒ ꯀꯣꯏꯊꯤ ꯊꯤꯔꯨꯏ ꯍꯥꯏꯔꯤꯕꯗꯨꯕꯣ ꯏꯃꯥ ꯑꯇꯩ ꯀꯩꯒꯤꯁꯨ ꯅꯠꯇꯦꯗ ꯑꯩꯅ ꯏꯃꯥꯒ ꯄꯥꯕꯒ ꯊꯤꯔꯨꯏꯁꯦ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯊꯤꯔꯨꯏꯕ ꯋꯥꯅꯅꯕꯅꯤꯅꯦ ꯏꯆꯥ ꯍꯣ ꯑꯗꯨꯕꯨꯔꯣ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯅ ꯁꯪꯖꯕ ꯆꯤꯟꯕꯥꯜ ꯁꯪꯅꯕꯤ ꯑꯉꯥꯡꯕ ꯃꯆꯨꯗꯣ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨ ꯀꯩꯗꯧ ꯍꯥꯏꯅꯣ ꯏꯃꯥꯕꯣ ꯃꯤꯉꯣꯟꯗꯒꯤ ꯂꯥꯛꯂꯨꯁꯨ ꯍꯥꯏꯔꯣ ꯏꯆꯥꯒꯤꯗꯃꯛ ꯑꯁ ꯅꯠꯇꯦꯕ ꯏꯃꯥ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯑꯗꯨꯗꯣ ꯑꯃ ꯂꯩꯔꯨꯒꯦꯕ ꯍꯌꯦꯡ ꯀꯩꯊꯦꯜꯗꯒꯤ ꯑꯗꯨꯅ ꯉꯁꯥꯏ ꯏꯃꯥꯒ ꯄꯥꯕꯒꯅ ꯃꯤꯒꯤ ꯄꯥꯝꯗ ꯄꯥꯟ ꯇꯥꯟꯕ ꯌꯥꯎꯔꯨꯕꯒꯤ ꯁꯦꯜ ꯐꯪꯂꯛꯑꯝꯒꯅꯤ ꯑꯗꯨꯗꯒꯤ ꯁꯦꯜ ꯈꯔ ꯄꯤꯔꯣꯕ ꯏꯃꯥꯒꯤ ꯊꯣꯏꯅꯣ ꯄꯤꯅꯤꯡꯗ꯭ꯔꯤꯔꯣ ꯏꯃꯥ ꯌꯥꯔꯦ ꯌꯥꯔꯦ ꯄꯤꯅꯤꯡꯗ꯭ꯔꯤꯗꯣ ꯑꯩ ꯈꯪꯉꯦ ꯑꯩꯅꯕꯨ ꯍꯥꯏꯔꯨꯔꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯅꯤ ꯂꯣꯏꯅꯃꯛ ꯅꯠꯇꯦ ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯅꯄꯥꯒ ꯑꯩꯒꯅ ꯃꯤꯒꯤ ꯄꯥꯝꯅ ꯄꯥꯟ ꯇꯥꯟꯕ ꯌꯥꯎꯔꯤꯕꯗꯣ ꯍꯌꯦꯡꯒ ꯌꯥꯎꯔꯒ ꯆꯦꯡ ꯑꯣꯏꯅ ꯄꯨꯂꯞ ꯂꯧꯔꯒꯦ ꯍꯥꯏꯔꯝꯂꯦꯅꯦ ꯅꯪꯅ ꯁꯦꯜꯗꯣ ꯑꯃꯨꯛ ꯂꯧꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯍꯌꯦꯡ ꯍꯪꯆꯤꯠꯇꯤ ꯆꯔꯥ ꯍꯦꯟꯒꯗꯧꯔꯤꯕꯅꯤꯅꯦ ꯑꯁ ꯆꯔꯥ ꯍꯦꯟꯕ ꯍꯦꯟꯗꯕ ꯑꯩ ꯈꯪꯗꯦ ꯏꯃꯥ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯑꯩꯉꯣꯟꯗ ꯁꯦꯜ ꯈꯔ ꯄꯤꯗꯕ ꯌꯥꯔꯣꯏꯀꯣ ꯄꯤꯗ꯭ꯔꯦꯗꯅ ꯑꯩ ꯁꯤꯖꯈꯤꯁꯅꯤꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯂꯥꯎꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯊꯣꯏꯅꯨꯗꯣ ꯑꯣꯟꯊꯣꯛꯄꯒꯤ ꯏꯆꯥꯅꯤꯗꯀꯣ ꯏꯃꯥꯒꯤ ꯊꯣꯏꯅꯨ ꯅꯍꯥꯛꯁꯦ ꯅꯪ ꯅꯆꯥꯁꯦ ꯅꯨꯄꯤ ꯅꯠꯇꯕꯀꯣ ꯏꯃꯥꯒꯤ ꯑꯋꯥꯕꯁꯦ ꯈꯪꯗꯦꯗꯀꯣ ꯌꯥꯔꯦ ꯅꯨꯄꯤ ꯇꯣꯛꯂꯣ ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯏꯃꯪ ꯏꯈꯨꯠꯅ ꯂꯥꯝꯕ ꯐꯪꯂꯕ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯅꯆꯥꯅꯨꯄꯤꯅ ꯑꯣꯠꯂꯁꯅꯨ ꯄꯦꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯈꯣꯏ ꯑꯅꯤ ꯇꯥꯏꯕꯪꯁꯦ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯝꯗ ꯋꯥꯈꯜ ꯇꯥꯖꯔꯛꯂꯁꯅꯤ ꯍꯌꯦꯡꯗꯣ ꯇꯥꯗ ꯍꯣꯏꯗ ꯆꯠꯂꯒ ꯉꯁꯤꯒꯤ ꯈꯨꯠꯁꯨꯃꯟꯗꯣ ꯂꯧꯔꯨꯔꯣ ꯍꯌꯦꯡꯒꯤ ꯈꯨꯠꯁꯨꯃꯟ ꯑꯗꯨꯅ ꯆꯦꯡ ꯋꯥꯅꯕ ꯊꯝꯂꯁꯤ ꯍꯣꯏ ꯃꯣꯏꯕ ꯑꯗꯨꯝꯅ ꯇꯧꯔꯁꯤ ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯣ ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯊꯣꯛꯂꯒ ꯄꯣꯊꯥꯔꯁꯤ ꯍꯣꯏ ꯍꯣꯏ ꯑꯩ ꯂꯣꯏꯁꯤꯜꯂꯛꯂꯒꯦ ꯃꯣꯏꯕ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯦꯝꯃ ꯊꯝꯕꯨꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯉꯔꯥꯡꯒꯤ ꯈꯨꯠꯁꯨꯃꯟ ꯑꯗꯨ ꯁꯦꯜ ꯑꯣꯏꯅ ꯈꯔ ꯂꯧꯗꯨꯅ ꯍꯜꯂꯛꯂꯝꯃꯤ ꯊꯣꯏꯅꯨ ꯃꯃꯥ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯍꯟꯒꯠ ꯍꯟꯗ ꯆꯠꯄ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯃꯃꯥ ꯂꯥꯛꯄ ꯎꯔꯕꯗ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯒ ꯍꯪꯂꯛꯏ ꯏꯃꯥ ꯁꯦꯜ ꯄꯤꯔꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯍꯣꯏ ꯄꯤꯔꯦ ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯄꯤꯔꯣ ꯁꯦꯜꯗꯣ ꯑꯩ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯨꯔꯒꯦꯕ ꯏꯃꯥ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯂꯥ 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 ꯅꯨꯡꯉꯥꯏꯔꯦꯗ ꯉꯁꯤꯗꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯆꯨ ꯈꯔ ꯐꯖꯕ ꯑꯃ ꯑꯣꯏꯅ ꯈꯜꯂꯒ ꯉꯁꯤ ꯂꯩꯔꯛꯑꯒꯦ ꯑꯣꯟꯊꯣꯛꯄꯒꯤ ꯂꯥꯏꯕꯛꯅꯤꯗꯀꯣ ꯃꯤꯑꯃꯒꯤ ꯏꯔꯥꯏꯕꯛ ꯑꯁꯦ ꯑꯁꯤꯒꯨꯝꯕ ꯀꯨꯝꯍꯩ ꯃꯌꯥꯝ ꯑꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯎꯍꯟꯕꯤꯈꯤꯗꯧꯔꯤꯒꯦ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯏꯕꯨꯡꯉꯣ
ꯅꯍꯥꯛꯅ ꯅꯪꯒꯤ ꯅꯈꯨꯌꯥꯗ ꯂꯧꯒꯦꯒ ꯂꯧꯁꯤꯟꯕꯤꯔꯣꯕ ꯅꯅꯥꯏꯁꯦ ꯈꯔ ꯊꯨꯅ ꯂꯧꯁꯤꯟꯕꯤꯔꯣ 이제 이제 호 이제 비하이비야 이제 따브로 호 따리 ngayak ngairam thulage 이제 아이마 ꯇꯣꯝꯕꯤ야 ꯅꯪ ꯑꯣꯏꯔꯦ ꯑꯌꯨꯛꯁꯤꯗ ꯀꯩ ꯊꯕꯛ ꯂꯩꯔꯒꯦ ꯏꯅꯥꯎꯅ ꯂꯥꯎꯊꯣꯛꯇꯅ ꯂꯥꯛꯄꯕꯣ ꯏꯆꯦꯗꯤ ꯑꯩꯅ ꯅꯍꯥꯟ ꯏꯆꯦꯗ ꯍꯥꯏꯖꯈꯤꯕ ꯋꯥꯗꯣ ꯀꯥꯎꯊꯣꯛꯄꯤꯔ ꯃꯥꯜꯂꯦ ꯀꯔꯤꯝꯇ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯍꯩꯃ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯇꯣꯝꯕꯤ야 ꯅꯪ ꯏꯆꯦꯗ ꯁꯥꯎꯒꯅꯨꯀꯣ ꯏꯆꯦꯅꯦ ꯃꯁꯥꯗ ꯍꯥꯏꯕꯗꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯊꯨꯝ ꯃꯅꯥꯗ ꯍꯥꯞꯇꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯒꯗꯣ ꯃꯥꯅ ꯍꯦꯟꯗꯨꯝ ꯆꯥꯎꯁꯤꯜꯂꯛꯑꯦꯃꯤ ꯃꯗꯨꯗꯤ ꯏꯆꯦꯁꯨ ꯍꯩꯅꯗ꯭ꯔꯗꯨꯅ ꯑꯗꯨꯝ ꯇꯣꯛꯂꯦ ꯁꯥꯎꯗꯤꯗ ꯏꯆꯦ ꯏꯆꯦꯅ ꯍꯥꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯅꯪꯁꯨ ꯊꯥꯖꯩ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯃꯃꯥꯏꯗꯣ ꯎꯈꯥꯛ ꯏꯀꯥꯏꯕ ꯈꯪꯗꯕꯖꯥꯠꯅꯤ ꯈꯨꯜ ꯂꯩꯀꯥꯏ ꯋꯥꯡꯃ ꯂꯥꯜꯂꯒꯕꯨ ꯄꯣꯠ ꯆꯣꯠꯄ ꯂꯥꯛꯂꯒ ꯃꯥꯅ ꯆꯣꯠꯈꯤꯕ ꯃꯤꯒꯤ ꯁꯤꯜꯁꯤꯡꯗꯣ ꯁꯤꯡꯉꯛꯀꯅꯤꯗꯤ ꯈꯪꯗꯦꯅꯦ ꯏꯆꯦ ꯅꯨꯄꯤꯗꯨꯒꯤ ꯃꯌꯨꯝꯗꯣ ꯀꯔꯝꯕꯅꯣ ꯅꯅꯥꯎꯗ ꯇꯥꯛꯄꯤꯌꯨ ꯑꯩ ꯏꯁꯥ ꯂꯥꯛꯂꯤꯉꯩꯁꯤꯗ ꯈꯤꯇꯪ ꯇꯥꯕꯤꯕ ꯉꯥꯡꯅ ꯊꯣꯛꯀꯦꯃ ꯇꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯌꯨꯝꯁꯦ ꯃꯥꯒꯤꯅꯤ ꯃꯁꯥꯗꯤ ꯂꯩꯕꯨ ꯂꯩꯈꯤꯗꯕꯅꯤ ꯀꯩꯊꯦꯜꯗꯒꯤ ꯆꯤꯟꯕꯥꯟ ꯁꯪꯅ ꯃꯆꯨꯗꯣ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯅ ꯂꯩꯔꯨꯅꯤ ꯍꯥꯏꯈꯤꯕꯅꯤ ꯏꯁ ꯑꯩꯒꯤ ꯄꯣꯠ ꯁꯣꯛꯈꯤꯕꯒꯤ ꯁꯦꯜꯅ ꯁꯤꯡꯅꯤ ꯈꯪꯗꯈꯩ ꯂꯩꯔꯒ ꯃꯈꯟ ꯃꯈꯟꯒ ꯂꯩꯔꯒ ꯀꯤꯔꯤꯕ ꯖꯥꯠ ꯑꯣꯏꯔꯦꯀꯣ ꯈꯪꯅꯤ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯆꯤꯟꯕꯥꯟꯗꯨꯗ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯀꯣꯛꯂꯣꯏꯗꯕ ꯆꯤꯟꯕꯥꯟ ꯃꯆꯨ ꯑꯃꯅꯦ ꯑꯩ ꯁꯪꯕꯤꯔꯝꯒꯦ ꯑꯩꯒꯤ ꯈꯨꯠꯆꯥꯎꯁꯤꯅ ꯊꯥꯖꯤꯜꯂꯝꯒꯦ ꯃꯥ ꯈꯪꯅꯤ ꯉꯁꯤꯗꯤ ꯇꯣꯝꯕꯤ야 ꯉꯁꯤꯒꯤ ꯃꯥ ꯌꯦꯡꯂꯒ ꯑꯗꯨꯝꯅꯗꯤ ꯇꯧꯒꯅꯨꯀꯣ ꯐꯖꯅ ꯁꯥꯟꯅꯧ ꯋꯥꯔꯤꯗꯣ ꯅꯈꯨꯠ ꯅꯁꯥꯒꯗꯤ ꯌꯥꯎꯅꯒꯅꯨ ꯏꯆꯦ ꯅꯅꯥꯎꯁꯨ ꯈꯪꯉꯤꯗ ꯑꯩꯅ ꯏꯆꯦꯒꯤ ꯌꯨꯝꯗ ꯂꯥꯛꯂꯒ ꯏꯆꯦꯒꯤ ꯃꯥꯏ ꯁꯣꯛꯅꯕ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯗꯣ ꯏꯆꯦꯒ ꯆꯪꯕꯗꯤ ꯆꯪꯃꯤꯟꯅꯔꯨꯁꯤ ꯑꯩꯊꯟ ꯆꯪꯕꯗꯣ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯍꯣꯏ ꯆꯪꯉꯨꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯦꯍꯥꯏꯕꯤ ꯑꯃꯗꯤ ꯇꯣꯝꯕꯤ ꯊꯣꯏꯅꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯃꯤꯟꯅꯩ ꯃꯦꯝꯃ ꯃꯪꯒꯣꯜꯋꯥꯏ ꯇꯩꯔ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯕꯦꯍꯥꯏꯕꯤꯅ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯃꯤ ꯂꯥꯛꯏꯌꯦ ꯍꯥ ꯀꯅꯥ ꯃꯤꯅꯣꯅꯦ ꯏꯕꯦꯍꯥꯏꯕꯤ ꯂꯥꯛꯏꯕꯣ ꯑꯩꯅ ꯅꯍꯥꯟꯁꯨ ꯍꯥꯏꯔꯝꯕ ꯉꯔꯥꯡꯁꯨ ꯍꯥꯏꯔꯝꯕꯅꯤ ꯊꯣꯏꯅꯨꯗ ꯏꯃꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯅꯤ ꯏꯕꯦꯍꯥꯏꯕꯤ ꯅꯪꯅ ꯍꯥꯏꯕ ꯋꯥꯗꯨꯕꯣ ꯑꯩꯒꯤ ꯏꯄꯥꯝꯂꯣꯝꯗꯒꯤ ꯀꯦꯅꯕ ꯁꯣꯠꯂꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯄꯨꯗꯨꯅꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯏꯅꯥꯎꯁꯦ ꯃꯥꯅ ꯂꯥꯛꯂꯤꯉꯩꯁꯤꯗ ꯁꯦꯜꯗꯣ ꯄꯨꯈ꯭ꯔꯒꯦ ꯍꯥꯏꯔꯤꯕ ꯊꯣꯏꯅꯨꯁꯨ ꯎꯅꯅꯤꯡꯉꯦ ꯍꯥꯏꯔꯤ ꯏꯃꯥ ꯍꯩꯃꯥ ꯊꯣꯏꯅꯨꯗꯤ ꯀꯩꯊꯦꯜꯗꯒꯤ ꯅꯣꯏꯒꯤ ꯆꯤꯟꯕꯥ ꯁꯪꯅꯅꯕꯤ ꯃꯆꯨꯒꯗꯣ ꯂꯩꯔꯨꯅꯤ ꯍꯥꯏꯗꯅ ꯊꯣꯛꯈꯤꯕꯗ ꯉꯥꯏꯔꯤꯅꯤ ꯏꯕꯦꯝꯃ ꯀꯨꯏꯕꯗꯤ ꯀꯨꯏꯔꯣꯏ ꯍꯜꯂꯛꯂꯅꯤꯗ ꯅꯛꯄꯅꯦ ꯀꯩꯊꯦꯜꯗꯣ ꯇꯣꯝꯕꯤꯅ ꯏꯅꯦ ꯏꯆꯦꯒꯤ ꯃꯥ ꯌꯦꯡꯂꯒ ꯊꯤꯅꯁꯨ ꯉꯥꯡꯅꯤꯡꯗꯦ ꯃꯇꯨꯡꯗꯗꯤ ꯃꯔꯟꯗꯤ ꯂꯩꯇꯅ ꯁꯪꯒꯣꯝ ꯆꯥꯅꯤꯡꯒꯅꯨ ꯈꯔ ꯍꯥꯏꯕꯤꯌꯨ ꯅꯆꯥꯅꯨꯄꯤꯗꯨꯗꯅꯦ ꯏꯅꯦꯅ ꯈꯔ ꯍꯥꯏꯕꯤꯌꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯂꯩꯔꯤꯕ ꯌꯨꯝꯂꯩ ꯀꯩꯔꯩ ꯃꯇꯥꯁꯤꯒ ꯃꯥꯅ ꯆꯥꯎꯅ ꯉꯥꯡꯂꯝꯂꯤꯕ ꯃꯌꯥꯝꯗꯨꯒ ꯑꯁ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯔꯦ ꯆꯥꯟꯅꯗ꯭ꯔꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯦꯜꯗꯣ ꯂꯧꯔꯣꯏꯒꯦ ꯁꯥꯒꯩꯒꯤ ꯏꯆꯦꯒꯤ ꯃꯅꯦꯝꯄꯣꯛꯇꯤ ꯑꯩꯒꯤꯁꯨ ꯃꯔꯤ ꯃꯇꯥꯅꯤ ꯑꯗꯨꯅ ꯏꯆꯦꯒꯤ ꯃꯥ ꯌꯦꯡꯂꯒ ꯏꯅꯦ ꯑꯩ ꯁꯦꯜꯗꯣ ꯂꯧꯔꯔꯣꯏꯒꯦ ꯃꯇꯥꯡꯗꯨꯗ ꯊꯣꯏꯅꯨꯅ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯄꯗ ꯁꯨꯃꯥꯡꯗ ꯃꯥꯅ ꯄꯣꯠ ꯁꯣꯠꯂꯨꯕ ꯅꯨꯄꯤꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯁꯝꯕꯜꯂꯩ ꯃꯔꯨꯝꯗ ꯆꯪꯂꯒ ꯂꯣꯠꯂꯒ ꯂꯩ ꯏꯕꯦꯍꯥꯏꯕꯤꯅ ꯑꯗꯨꯗꯤ ꯊꯣꯛꯑꯁꯤꯔ ꯇꯣꯝꯕꯤ ꯍꯣꯏ ꯏꯆꯦ ꯊꯣꯛꯑꯁꯤ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ ꯇꯣꯝꯕꯤꯅ ꯏꯅꯦ ꯅꯆꯥꯅꯨꯄꯤꯗꯣ ꯊꯤꯅ ꯉꯥꯡꯒꯦ ꯈꯜꯂꯒꯗꯤ ꯂꯥꯛꯈꯤꯕꯅꯤ ꯑꯩꯁꯦ ꯑꯗꯨꯕꯨ ꯏꯅꯦꯒꯤ ꯅꯇꯧꯗꯨꯗ ꯑꯩꯁꯨ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯊꯃꯣꯏ ꯑꯃ ꯄꯥꯜꯂꯨꯔꯦꯗꯣ ꯑꯗꯨꯅ ꯊꯤꯅꯗꯤ ꯉꯥꯡꯂꯝꯂꯔꯣꯏꯒꯦ ꯃꯇꯨꯡꯗꯤ ꯀꯦꯅꯕ ꯂꯩꯇ꯭ꯔꯦ ꯅꯆꯥꯅꯨꯄꯤꯗꯨꯒꯤ ꯐꯅꯗꯤ ꯀꯨꯏꯔꯦ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯍꯜꯂꯛꯄꯗꯤ ꯌꯥꯔꯦ ꯏꯅꯦꯅ ꯀꯩꯊꯦꯜꯁꯨ ꯅꯛꯏ ꯍꯥꯏꯕꯅꯤ ꯂꯣꯠꯂꯒ ꯂꯩꯔꯝꯗꯧꯕꯒ ꯑꯩꯗꯤ ꯃꯥꯜꯂꯤꯀꯣ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯑꯩ ꯀꯤꯕꯗꯒꯤ ꯁꯣꯏ ꯂꯣꯠꯂ ꯂꯩꯔꯝꯃꯅꯤ ꯏꯅꯦ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯍꯣꯏ ꯏꯕꯦꯝꯃ ꯏꯅꯦꯁꯨ ꯊꯤꯟꯗꯣꯛꯇ꯭ꯔꯦꯀꯣ ꯑꯣꯟꯊꯣꯛꯅꯤ ꯀꯥꯏꯈ꯭ꯔꯦꯗꯀꯣ ꯑꯩꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯋꯥꯍꯩꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯏ ꯇꯩꯕꯗꯨ ꯃꯈꯥ ꯆꯠꯊꯩ ꯃꯦꯝꯃ ꯏꯃꯥ ꯍꯣꯏ ꯏꯃꯧ ꯅꯆꯥ ꯇꯣꯝꯆꯥ ꯍꯜꯂꯛꯑꯦ ꯏꯃꯥ ꯀꯅꯥꯝꯇ ꯂꯩꯇꯕ ꯖꯥꯠꯂꯣ ꯑꯩꯈꯣꯏ ꯌꯨꯝꯁꯤꯕꯣ ꯏꯇꯩꯃ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯗꯨꯕꯨ ꯏꯇꯩꯃ ꯎꯕ꯭ꯔꯣ ꯍꯩꯃꯥ ꯇꯣꯝꯆꯥ ꯅꯪ ꯍꯜꯂꯛꯑꯕꯣ ꯍꯣꯏ ꯏꯇꯩꯃ ꯇꯥ ꯆꯥꯎꯕꯅ ꯌꯨꯝ ꯊꯣꯛꯂꯤꯉꯩꯗ ꯑꯩꯁꯨ ꯌꯧꯔꯛꯍꯧꯔꯕ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯥꯗꯨꯕꯨ ꯂꯩꯇꯕ ꯖꯥꯠꯂꯣ ꯏꯃꯥꯗꯣ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗꯗꯤ ꯃꯥꯡꯒꯣꯜ ꯋꯥꯏ ꯇꯩꯍꯧꯕꯅꯤꯅꯦ ꯇꯣꯝꯆꯥ ꯍꯥ ꯑꯍꯜ ꯑꯣꯏꯔꯕꯤ ꯏꯃꯥꯅ ꯋꯥꯏ ꯇꯩꯔꯤꯕ ꯇꯣꯝꯆꯥ ꯋꯥꯔꯤꯁꯤ ꯌꯥꯝ ꯁꯥꯡꯈ꯭ꯔꯦꯗ ꯍꯣꯔꯦꯟꯅꯦ ꯏꯃꯥꯗ ꯂꯤꯍꯜꯂꯣ
Itaima may okthokpigise lao lao hoi Itaima Mema maningi pukrida iruzaba loiraga kakhallaklaga polangkhokta phanek asotpudu phawraga mamai leithorakpada masa tomba tomsabu mataimana mai oklaga leiramdu ubada hairai Imagi tomsa nang laklabro lakani khotkaniga amata hairakten handakti Itaima ayum chungkhige hoi hoi adu Itaima hore numidangdi aikhogi mungani punna injang hawum saduiniko tasawdasu khra haibiyo Hoi hoi haige nang tasawdo thabak he halakpaga Itaima na haige hoi Itaima Ima kaino yusida iruluzaroi taiduna Aikhoi thoinuna kadam jakraba Mabungna phubirani khanduna semdoktuna hairei memana Imana ne kaitheldagi mana masing khra leiru haidana thakibani ne ngahakti oirabani sakiba lani nasanu pisu Mamana phana semjin sajinduna hairabasu tomsana masanabi thoinugi magul loina khangban hairei Ima nangna nasanupido phana kankaduna hairabasu aina loi khangiko Langphaida matang kuin leiruba nangna kari khangniba ha kari khanginoba tomsa Ho imana ne kaitheldagi mana masing khra leiru sona thakibuna sanpi phajabi maramukpido Mamangi sambaleida ngaraga tumhobani numidanga amda tumjaba karino Kena honarigaida Samrida ngaraga adum tumdrasune phongda nungaina tumlu law haidana amta kausumi soima Haima karino ne nangna haidu tomsa nate asengbra haibani nangna haibu wadubo Ima thajadraga amta yengsu jalo Mamangi sambale hopomduda Mema thajadana sambale horibadugi manakta lai jumle Masanupa tomsana haibadumak thoinudu sambale aduda makhut chena paiduna nakoktuna tumlibadu ure Thoinuo hei thoinuo nanadu panglabro nangbo aina gawwa tajibadu bo ha khangni kaino ima mi ngaktang tumbasida odoni khraponi nang sidibako hai sambalaido loina tekpa tarene nangna ngathabada ha kaibo ihe aidi ngasai mafamsida lotpaduda adum tumthakra malidana lekai mi ga uhukta bazala aidi ikaibuna sirida Hey nang ikaibuga lai nang tatona ne tuna lao tuna sangau hayobani changu Aikhoi tato lao ba haisi boima madi karam kanda lai ba Honana sambali da ngaraga kanna tumlingai tudane lai haibani Kharaga kuina leirake haidi langphaida asuk tuna yumda leisibu kaidawra jado mala adi aingona thabak tahonba mu haurani Tana lakpada haibaga tawbaga tomsan hairi Isandi sambali da ngaraga tumbada waramani suma apakpase sumjina nana sidoklaga wai nana taitho Ngamaroida tatun aidi mi asuk yamna keringa sida kamaina wai taidu noina tatona wai taide yade haragana imadi ekta hello Masi ai sinthakta khumaini base Angang nangna nathak thongmada adumna ngangba yabro ha yam khumningadi nang khangra do Ayo masire ima ai sire taton simta khab ima ai sire bai ma taton si khabu mi ma ima ai ki mai thong baza base kapada loina thijin batari ima ai thijin batari hai bani nangbo ayo na habna sire ima amta khabu me taton Yam phajani munatro ha dang yam phajani munatro yam kening munatraba hanubi masida ukai takning munatro Suna suningjiba kina kijaningiba Asi haiduna makuta paribase soboduna thoinugi khubom kamlaktuda hanjin kansili thoinu o khongna kapi sumang maton aduda pijing sumu makai thoinu na lakhomagi makhol adu tabada saksangda sak thonglamba ibi haibi mapana senthoraklaga manang nupa tomsabu khamlami Haima tomsa to yarise langphaidi gelakpaga adumna tawriba karigino nangbo Wakalda musukali Matik pudi sai inauna toribudo yam helabani base tomsa to siare kadai itaim da piro saito si nakutagi saito itaim da piro mi Asi haiduna tomsa gi makhutagi chaidu muli thoinu kaplaga Taton hek langpaga ai bu tamthina piri base ina manang ni insili bu erongani ne Tomsa na
ꯃꯁꯤ ꯑꯩꯈꯣꯏꯅ ꯂꯨꯅ ꯁꯨꯝ ꯇꯧꯕꯁꯤꯗ ꯏꯇ ꯀꯥꯔꯛꯇꯧꯔꯦ ꯃꯁꯤ ꯃꯆꯤꯟꯁꯤꯗ ꯑꯩꯒꯤ ꯈꯨꯠꯁꯥꯎꯁꯤꯅ ꯃꯁꯤꯅꯅꯦ ꯍꯦꯛ ꯊꯥꯖꯤꯜꯂꯛꯄ ꯃꯁꯤ 이마 나이 할머니 나도 그ꯩꯅꯣ ꯈꯪꯗꯦꯅꯦ ꯏ ꯊꯥꯐꯧ ꯊꯥꯗ꯭ꯔꯤ ꯑꯗꯨꯒ ꯅꯥꯏ ꯀꯥꯏꯅ ꯑꯁ ꯇꯣꯝꯆꯥ ꯌꯥꯔꯦꯁꯦ ꯅꯪ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣꯁꯣ ꯆꯠꯂꯣ ꯆꯪꯉꯣꯃꯤ ꯅꯪꯕꯣ ꯍꯣꯏ ꯏꯇꯩꯃ ꯃꯕꯨꯡ ꯇꯣꯝꯆꯥꯅ ꯏꯃꯨꯡ ꯍꯦꯛ ꯆꯪꯈꯤꯕꯒ ꯊꯣꯏꯅꯨ ꯀꯞꯉꯥꯡ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯏ ꯃꯌꯥꯝꯅ ꯑꯩꯁꯦ ꯌꯨꯝꯁꯤ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯐꯩ ꯉꯁꯤꯗꯒꯤ ꯑꯩ ꯌꯨꯝꯁꯤꯗꯅꯦ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯔꯛꯑꯣꯏꯕ ꯑꯩ ꯅꯣꯏ ꯅꯨꯡꯉꯥꯏꯍꯧꯔꯣ ꯑꯩꯁꯤꯗꯤ ꯅꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ ꯃꯦꯝꯃꯅ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯕꯨ ꯈꯥꯝꯕꯁꯨ ꯅꯪꯍꯧꯔꯝꯗꯦ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨ ꯏꯃꯨꯡ ꯑꯅꯤꯗꯨ ꯀꯩꯊꯦꯜꯗꯒꯤ ꯃꯄꯥꯅ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯨꯔꯒ ꯊꯣꯡꯗꯨꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯊꯣꯏꯅꯨꯒꯤ ꯁꯔꯨꯛ ꯑꯗꯨꯅ ꯄꯨꯈꯝ ꯑꯃꯗ ꯐꯖꯅ ꯆꯥꯛ ꯏꯟꯁꯥꯡꯗꯣ ꯍꯥꯞꯂꯒ ꯆꯥꯛꯎꯝꯅ ꯎꯞꯁꯤꯟꯕꯤꯗꯨꯅ ꯊꯝꯕꯤꯔꯝꯃꯤ ꯃꯈꯣꯏꯗꯤ ꯊꯣꯏꯅꯨꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯀꯅꯤ ꯈꯟꯅꯔꯝꯃꯤ ꯃꯃꯥꯡꯗ ꯃꯕꯨꯡ ꯑꯇꯣꯝꯕ ꯇꯣꯝꯆꯥꯅ ꯐꯨꯕꯗꯁꯨ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯂꯨꯝꯂꯒ ꯂꯩꯔꯝꯕ ꯐꯅꯌꯥꯝ ꯌꯥꯎꯈ꯭ꯔꯕꯅꯤ ꯉꯁꯤꯁꯨ ꯂꯩꯔꯝꯒꯅꯤ ꯈꯟꯅꯕꯅꯤ ꯃꯈꯣꯏꯅ ꯊꯪꯅꯕ ꯈꯨꯜꯗꯅꯤ ꯅꯨꯄꯤꯗꯨ ꯊꯦꯡꯂ ꯐꯥꯎꯕ ꯃꯄꯨꯔꯣꯏꯕ ꯈꯣꯏꯃꯨꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕꯗꯨꯗ ꯄꯥꯈꯠꯄ ꯄꯣꯛꯂꯝꯃꯤ ꯑꯁ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯊꯦꯡꯈ꯭ꯔꯦꯗꯀꯣ ꯑꯩꯈꯣꯏ ꯃꯄꯥꯗꯨꯕꯣ ꯂꯝꯕꯤ ꯂꯝꯈꯥꯡꯗꯒ ꯐꯠꯇ ꯅꯨꯡꯗꯒ ꯊꯣꯛꯂꯕ ꯖꯥꯠꯂꯥ ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯃꯄꯨꯔꯣꯏꯕ ꯈꯣꯏꯃꯨꯅ ꯃꯥꯕꯨ ꯀꯧꯗꯨꯅ ꯊꯣꯡ ꯊꯤꯜꯂꯛꯄꯗꯨ ꯇꯥꯔꯝꯃꯤ ꯍꯣ ꯇꯥꯔꯦ ꯍꯥꯡꯗꯣꯛꯆꯔꯒꯦ ꯃꯣꯏ ꯃꯄꯥ ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯔꯝꯃꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯒ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯏ ꯁꯥꯈꯤꯅ ꯃꯄꯨꯔꯣꯏꯕ ꯈꯣꯏꯃꯨꯒꯤ ꯇꯨꯡꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯍꯪꯂꯛꯏ ꯅꯨꯄꯤꯁꯤꯗꯤ ꯀꯅꯥꯅꯣ ꯅꯨꯄꯤ ꯃꯥꯁꯦ ꯑꯩꯒꯤ ꯀꯔꯤ ꯍꯥꯏꯕꯅꯣ ꯅꯨꯄꯥ ꯑꯃꯨꯛꯇ ꯁꯦꯡꯅ ꯍꯥꯏꯔꯛꯑꯣꯃꯤ ꯋꯥꯗꯣ ꯂꯠꯂ ꯇꯧꯔꯒ ꯂꯩꯔꯅꯨꯋꯣ ꯅꯨꯄꯤ ꯃꯍꯥꯛꯁꯦ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯤꯅꯤ ꯀꯔꯤꯅꯣ ꯅꯨꯄꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯑꯣꯏꯅ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯝꯕꯤꯅꯤ ꯑꯇꯣꯞꯄ ꯏꯅꯥꯎꯅꯨꯄꯤꯁꯨ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯒ ꯀꯗꯥꯏꯗꯒꯤꯅꯣ ꯅꯨꯄꯥ ꯅꯪꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯨꯄꯤ ꯑꯃ ꯄꯨꯁꯤꯜꯂꯛꯂꯒ ꯄꯪꯉꯥꯡꯗ ꯉꯥꯡꯂꯤꯕꯗꯨꯕꯣ ꯊꯣꯏꯅꯨꯅ ꯏꯆꯦ ꯋꯥꯗꯣ ꯅꯅꯥꯎ ꯍꯥꯏꯖꯒꯦ ꯃꯥꯅꯗꯤ ꯍꯥꯏꯕ ꯉꯝꯂꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯈꯪꯅꯔꯛꯄ ꯑꯃꯗꯤ ꯆꯦꯜꯂꯛꯄꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯁꯥꯈꯤꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕꯔ ꯍꯥꯏꯌꯣ ꯃꯥꯒꯤ ꯋꯥꯁꯦ ꯑꯆꯨꯝꯕ ꯋꯥꯔ ꯍꯥꯏꯌꯣ ꯈꯣꯏꯃꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯟ ꯁꯥꯈꯤꯕꯨ ꯀꯤꯅ ꯍꯥꯏꯔꯛꯏ ꯆꯨꯝꯃꯤ ꯅꯨꯄꯤ ꯀꯔꯤꯅꯣ ꯅꯨꯄꯥ ꯅꯪꯅ ꯉꯁꯤ ꯇꯧꯔꯛꯂꯤꯕꯁꯤꯕꯣ ꯑꯩ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯂꯤꯕꯁꯤꯕꯨ ꯅꯠꯇꯦ ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯁꯥꯈꯤ ꯋꯥꯁꯤꯡꯁꯦ ꯍꯥꯏꯗꯨꯅ ꯀꯞꯀꯤ ꯇꯧꯔꯛꯏ ꯅꯨꯄꯤ ꯅꯈꯣꯏ ꯅꯆꯤꯟ ꯏꯅꯥꯎ ꯑꯅꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯗꯅ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯔꯣ ꯁꯤꯜꯂꯣꯅꯦ ꯅꯪ ꯁꯤꯜꯂꯣꯕ ꯂꯣꯏꯅ ꯍꯦꯛ ꯁꯤꯜꯂꯣꯕ ꯏꯄꯥꯝꯅ ꯌꯧ ꯏꯟꯗꯨꯅ ꯂꯩꯅ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯁꯥꯗꯅ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯄ ꯈꯪꯅꯤꯗꯅ ꯑꯗꯨꯕꯨꯗꯤ ꯅꯨꯄꯥꯅ ꯅꯣꯡꯁꯤꯅ ꯉꯥꯟꯈꯤꯁꯠꯅꯨ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝꯅ ꯇꯥꯛꯂꯒ ꯅꯈꯣꯏ ꯑꯅꯤꯃꯛ ꯐꯨꯗꯦꯛꯍꯟꯒꯦꯕ ꯅꯣꯏ ꯈꯪꯅꯤ ꯍꯥꯏꯁꯤꯅꯤ ꯅꯣꯏ ꯍꯦꯔꯦ ꯏꯆꯦ ꯑꯩꯁꯨ ꯇꯥꯏꯅ ꯇꯥꯕꯅꯤ ꯉꯁꯥꯏꯗꯒꯤ ꯏꯆꯦꯅ ꯉꯥꯡꯉꯤ ꯃꯌꯥꯝꯗꯣ ꯇꯥꯕ ꯌꯥꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯤ 이비엠마 ꯅꯪ ꯀꯅꯥꯅꯣ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯋꯥꯗ ꯃꯤꯇꯣꯞ ꯌꯥꯎꯔꯛꯀꯅꯨ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤꯒꯤ ꯃꯄꯥꯅꯤ ꯈꯪꯉꯤꯗꯅ ꯅꯆꯥꯅꯤꯒꯤ ꯃꯄꯥ ꯑꯣꯏꯔꯒ ꯑꯗꯨ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ ꯂꯣꯟꯕ ꯌꯥꯗꯦ ꯍꯥꯏꯕ ꯆꯠꯅ ꯄꯊꯥꯞꯀ ꯂꯩꯕꯤꯕ꯭ꯔꯣ ꯏꯆꯦꯒꯤ ꯍꯦ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯂꯩꯁꯥꯕꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯁꯨꯅꯤꯡꯗꯕꯤ ꯑꯩꯅ ꯁꯨꯅꯤꯡꯗꯕꯤ ꯑꯣꯏꯔꯒ ꯏꯆꯦꯗ ꯀꯩꯗꯧꯔꯒꯦ ꯅꯨꯄꯥ ꯑꯩ ꯉꯁꯥꯏ ꯁꯤꯡꯖꯨ ꯆꯥꯕꯗꯣ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯌꯥꯁꯤꯗ ꯀꯔꯤꯝꯇ ꯇꯥꯗ꯭ꯔꯤ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ ꯆꯥꯛ ꯄꯨꯊꯣꯔꯛꯑꯣ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯂꯣꯏꯔꯗꯤ ꯃꯉꯣꯟꯗ ꯈꯔ ꯍꯦꯛ ꯄꯤꯖꯕꯤꯈ꯭ꯔꯣ ꯀꯔꯤ ꯑꯩꯅ ꯋꯥꯅ ꯊꯣꯡꯖꯕ ꯆꯥꯛꯇꯨꯕꯨ ꯅꯨꯄꯤꯁꯤꯗ ꯀꯩꯗꯧꯕꯩ ꯄꯤꯖꯗꯣꯏꯕ ꯍꯥ ꯅꯨꯄꯥ ꯅꯪ ꯍꯩꯄꯥ ꯌꯥꯝ ꯁꯥꯔꯛꯀꯅꯨ ꯈꯪꯉꯕ ꯏꯄꯥꯝꯗ ꯂꯩꯔꯒ ꯍꯩꯄꯥ ꯌꯥꯝ ꯁꯥꯔꯕꯗꯤ ꯅꯌꯨꯝ ꯁꯦꯒꯥꯏꯕ ꯅꯨꯡꯁꯤꯠꯅ ꯍꯨꯝꯕꯗ ꯄꯥꯏꯈꯤꯗꯧ ꯃꯥꯟꯕꯗꯣ ꯑꯗꯨꯗ ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯄꯨꯔꯒꯅꯦ ꯂꯩꯔꯨꯒꯦ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯀꯗꯥꯏꯗꯒꯤ ꯑꯩ ꯇꯜꯂꯤꯗ ꯅꯪꯒꯤꯗ ꯂꯩꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯗꯨꯗꯤꯅꯦ ꯇꯨꯝꯂꯨꯔꯣ ꯆꯪꯉꯣ ꯅꯆꯥꯅꯤꯒꯤ ꯃꯅꯥꯛꯇ ꯑꯗꯣ ꯃꯥꯗꯤ ꯅꯨꯄꯤ ꯃꯥꯗꯤ ꯀꯥꯏ ꯇꯨꯝꯗꯣꯏꯕ ꯃꯥꯕꯨꯔꯣ ꯃꯥꯅ ꯂꯦꯞꯂꯤꯕ ꯃꯐꯝꯁꯤꯗꯅꯦ ꯑꯗꯨꯝ ꯇꯨꯝꯖꯁꯅꯤ ꯑꯁꯤꯗ ꯇꯨꯝꯖꯁꯅꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯈꯣꯏꯃꯨꯗꯤ ꯇꯨꯝꯈꯤꯔꯝꯃꯤ ꯈꯣꯏꯃꯨ ꯁꯥꯈꯤꯒꯤ ꯃꯌꯨꯝꯗ
ꯌꯥꯎ ꯏꯟꯗꯨꯅ ꯂꯩꯔꯛꯄꯅꯤ ꯑꯗꯨꯅ ꯃꯥ ꯁꯥꯈꯤꯕꯨ ꯈꯔꯗꯤ ꯀꯤꯔꯝꯃꯤ ꯁꯥꯈꯤꯅꯁꯨ ꯈꯔ ꯉꯥꯡꯂꯝꯃꯤ ꯈꯣꯏꯃꯨꯗ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯁꯥꯈꯤ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯒꯤ ꯁꯛꯐꯝꯁꯤ ꯎꯕꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯄꯣꯛꯇꯨꯅ ꯐꯤ ꯑꯃ ꯂꯪꯁꯤꯜꯂꯝꯂꯒ ꯃꯥꯁꯨ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ ꯃꯇꯧꯗꯨꯗ ꯊꯣꯏꯅꯨꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯉꯁꯥꯏ ꯈꯣꯏꯃꯨꯅ ꯊꯧꯅꯥ ꯐꯅ ꯍꯥꯏꯈ꯭ꯔꯤꯕ ꯋꯥ ꯃꯌꯥꯝ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯁꯟ ꯑꯇꯦꯕꯒꯨꯝ ꯂꯩꯈ꯭ꯔꯤꯕꯁꯤꯒ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯁꯥꯈꯤꯅ ꯂꯪꯁꯤꯜꯂꯝꯂꯤꯕ ꯐꯤꯗꯨ ꯂꯥꯛꯇ ꯂꯪꯊꯣꯛꯈ꯭ꯔꯒ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩ ꯑꯍꯤꯡꯗꯣ ꯃꯥꯗꯤ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯇꯨꯝꯂꯝꯗꯦ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯈꯣꯏꯃꯨ ꯇꯨꯃꯤꯟ ꯍꯧꯒꯠꯂꯛꯂꯒ ꯊꯣꯏꯅꯨꯗ ꯍꯥꯏꯔꯛꯏ ꯊꯣꯏꯅꯣ ꯅꯪꯗꯤ ꯑꯍꯤꯡꯒꯝꯇ ꯇꯨꯝꯗ꯭ꯔꯕꯣ ꯊꯣꯏꯅꯨ ꯁꯥꯎꯅ ꯈꯣꯏꯃꯨꯗ ꯌꯦꯡꯂꯒ ꯇꯥ ꯈꯣꯏꯃꯣ ꯅꯪꯕꯨ ꯑꯩ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯅꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯁꯤꯕꯣ ꯍꯥ ꯅꯣꯏꯒꯤ ꯅꯇꯩ ꯅꯅꯥꯎꯅ ꯐꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯑꯩꯕꯨꯅ ꯃꯤꯅꯥꯏꯒꯤ ꯃꯑꯣꯡꯗ ꯅꯣꯏꯒꯤ ꯇꯨꯝꯕꯗꯣ ꯁꯪꯍꯟꯗꯨꯅ ꯊꯝꯕ ꯁꯥꯎꯈꯤ ꯅꯨꯃꯤꯠ ꯊꯣꯏꯅꯨ ꯅꯪꯕꯣ ꯑꯩꯁꯨ ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯗ ꯇꯧꯔꯤꯅꯤ ꯁꯥꯈꯤꯒꯤ ꯃꯃꯥꯡꯗ ꯑꯣ ꯅꯪꯅ ꯃꯥ ꯀꯤꯔꯤꯁꯦ ꯃꯁꯥ ꯃꯎ ꯈꯔ ꯐꯕ ꯋꯥꯡ ꯆꯥꯎꯕ ꯑꯩꯉꯣꯟꯗꯩ ꯈꯔ ꯍꯦꯟꯕꯒꯤꯔꯣ ꯍꯥ ꯇꯥ ꯈꯣꯏꯃꯣ ꯈꯨꯝꯃꯣ ꯑꯁ ꯊꯣꯏꯅꯣ ꯅꯪꯁꯤꯗꯤ ꯑꯁꯦꯡꯕ ꯆꯨꯝꯕ ꯉꯥꯛꯇ ꯍꯥꯏꯔꯛꯏ ꯁꯥꯈꯤ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯁꯥꯒꯩꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡ ꯀꯧꯕ ꯆꯠꯈꯤꯕꯅꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯣꯏꯅꯨꯒꯤ ꯃꯃꯥ ꯃꯄꯥ ꯃꯕꯨꯡꯗꯨ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯍꯜꯂꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯕꯁꯨ ꯃꯈꯣꯏꯒꯤ ꯃꯆꯟꯅꯨꯄꯤꯗꯨ ꯍꯟꯖꯤꯜꯂꯛꯇꯕꯗꯨꯗ ꯃꯦꯝꯃꯅ ꯇꯣꯝꯆꯥ ꯅꯆꯟꯅꯨꯄꯤꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯍꯜꯂꯛꯇꯦ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯗ ꯄꯥꯈꯠꯀꯅꯨ ꯑꯃꯨꯖꯥꯎ ꯅꯃꯣ ꯂꯩꯕꯥꯛ ꯃꯆꯥꯁꯥ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤꯕꯨ ꯑꯣꯏꯒꯦꯔꯥ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯅꯆꯥꯅꯁꯨꯁꯤꯡꯗꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯔꯨꯅꯨꯀꯣ ꯃꯕꯨꯡ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯃꯊꯟꯇ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯥ ꯍꯦꯟꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯔꯨꯕꯅ ꯉꯁꯤꯗꯤ ꯋꯥꯈꯜꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯦ ꯇꯣꯝꯆꯧꯅ ꯕꯥꯕꯥ ꯌꯥꯝ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯗ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯀꯔꯤꯁꯨ ꯇꯧꯔꯝꯂꯣꯏ ꯏꯆꯟꯗꯣ ꯏꯁꯥꯗ ꯐꯠꯇ ꯅꯨꯡꯗꯒꯤ ꯁꯥꯈꯤꯅ ꯑꯝꯇꯁꯨ ꯄꯤꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯇꯝꯂꯛꯏ ꯏꯅꯝꯃ ꯇꯥꯗ ꯊꯣꯏꯅꯨꯗꯣ ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯄꯥꯝꯗ ꯌꯥꯎ ꯏꯟꯕ ꯅꯨꯄꯥ ꯑꯃꯗ ꯉꯔꯥꯡꯗꯣ ꯆꯦꯜꯂꯦꯌꯦ ꯃꯦꯝꯃ ꯉꯛꯅ ꯍꯩꯃꯥ ꯏꯕꯦꯝꯍꯜ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯆꯨꯝꯂꯕ꯭ꯔꯅꯦꯍꯦ ꯍꯣꯏ ꯏꯆꯦ ꯆꯨꯝꯂꯦ ꯏꯄꯥꯝꯗꯒꯤ ꯑꯉꯥꯡ ꯑꯃ ꯊꯥꯔꯛꯇꯨꯅ ꯄꯥꯎ ꯄꯤꯔꯛꯄꯅꯦ ꯍꯧꯖꯤꯛꯇ ꯊꯣꯏꯅꯨꯅ ꯆꯦꯜꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤ ꯑꯍꯟꯗꯨꯅ ꯃꯥꯒꯤ ꯁꯥꯒꯩꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯃꯌꯥꯝ ꯑꯃ ꯀꯧꯗꯨꯅ ꯍꯧꯖꯤꯛꯁꯦ ꯂꯩꯍꯧꯔꯦ ꯍꯥꯏ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ ꯑꯃꯨꯖꯥꯎꯅ ꯏꯕꯦꯝꯍꯜ ꯀꯔꯤ ꯂꯩꯀꯥꯏꯗꯅꯣ ꯃꯥꯅ ꯆꯦꯜꯂꯦ ꯍꯥꯏꯔꯤꯕꯗꯨꯕꯣ ꯇꯥꯗ ꯄꯪꯂꯥꯞ ꯂꯥꯞꯄ ꯅꯠꯇꯤꯌꯦ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯂꯩꯀꯥꯏꯁꯤ ꯂꯩꯕ ꯑꯊꯥꯞꯄ ꯈꯨꯜ ꯑꯃꯗ ꯃꯌꯨꯝ ꯄꯥꯜꯂꯒ ꯅꯨꯄా ꯄꯨꯔꯒ ꯃꯄꯥꯝꯗ ꯂꯩꯔꯕ ꯁꯥꯈꯤꯒꯤ ꯅꯨꯄꯥꯗꯅꯤ ꯑꯣꯟꯊꯣꯛꯄꯒꯤ ꯏꯆꯥꯅꯨꯄꯤꯅꯤꯗꯀꯣ ꯃꯍꯥꯛꯊꯛꯇ ꯑꯩꯒꯤ ꯏꯃꯥꯏ ꯑꯁꯦ ꯀꯌꯥꯔꯛꯅꯣ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯒꯗꯧꯔꯤꯕꯁꯦ ꯇꯥꯗ ꯏꯅꯝꯃ ꯍꯧꯖꯤꯛ ꯑꯗꯨꯝ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯍꯣꯏ ꯍꯣꯏ ꯏꯕꯦꯝꯃ ꯏꯆꯦꯅꯦ ꯐꯤ ꯑꯝꯇ ꯏꯟꯁꯤꯜꯂꯛꯈꯤꯒꯦ ꯑꯗꯨꯒ ꯆꯠꯂꯁꯤ ꯃꯆꯟ ꯊꯣꯏꯅꯨꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯇꯣꯝꯆꯥꯗꯤ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯝꯃꯤ ꯑꯗꯨꯅ ꯃꯥꯗꯤ ꯆꯠꯂꯣꯏ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯂꯩꯍꯧꯔꯝꯃꯤ ꯃꯈꯣꯏ ꯈꯔꯗꯨ ꯊꯣꯏꯅꯨ ꯆꯦꯜꯂꯤꯕ ꯏꯃꯨꯡ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯏꯃꯨꯡ ꯑꯗꯨꯗꯤ ꯁꯥꯈꯤꯒꯤ ꯁꯥꯒꯩꯒꯤ ꯃꯤꯁꯤꯡꯅ ꯄꯤꯛ ꯊꯟꯅ ꯂꯩꯔꯝꯂꯦ ꯃꯤꯌꯥꯝꯗꯨꯅ ꯀꯣꯏꯁꯤꯜꯂꯒ ꯊꯣꯏꯅꯨ ꯈꯣꯏꯃꯨ ꯑꯃꯗꯤ ꯁꯥꯈꯤ ꯃꯆꯥ ꯑꯅꯤꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯂꯦꯞꯂꯤ ꯁꯥꯒꯩꯒꯤ ꯑꯍꯜ ꯑꯃꯅ ꯍꯪꯂꯛꯏ ꯊꯣꯏꯅꯨ ꯑꯃꯗꯤ ꯈꯣꯏꯃꯨꯗ ꯈꯣꯏꯃꯨ ꯊꯣꯏꯅꯨ ꯅꯈꯣꯏ ꯑꯅꯤ ꯁꯦꯡꯅ ꯈꯨꯝꯃꯨ ꯑꯩꯅ ꯍꯪꯒꯗꯧꯔꯤ ꯋꯥꯁꯦ ꯈꯣꯏꯃꯨꯅ ꯍꯣꯏ ꯈꯨꯝꯖꯒꯦ ꯈꯨꯔꯥ ꯋꯥꯗꯨꯗ ꯊꯣꯏꯅꯨꯅꯁꯨ ꯈꯨꯝꯂꯛꯏ ꯍꯣꯏ ꯑꯩꯁꯨ ꯈꯨꯝꯒꯦ ꯈꯨꯔꯥ ꯅꯈꯣꯏ ꯑꯅꯤ ꯈꯪꯅꯕ ꯀꯌꯥꯝ ꯀꯨꯏꯔꯦ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯃꯌꯥꯝ ꯃꯥꯡꯁꯦ ꯁꯦꯡꯅ ꯍꯥꯏꯌꯨ ꯈꯣꯏꯃꯨꯅ ꯆꯍꯤ ꯍꯦꯜꯂꯤ ꯁꯥꯈꯤꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯣ ꯃꯃꯥꯡꯗ ꯑꯩꯒꯤ ꯎꯄꯨꯗꯒꯤ ꯈꯨꯖꯤ ꯈꯨꯗꯣ ꯁꯅꯥ ꯃꯥꯡꯉꯦ ꯍꯥꯏꯔꯤꯕꯁꯤꯗꯤ ꯅꯪꯅ ꯂꯣꯟꯅ ꯍꯨꯔꯥꯜꯂꯒ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯡꯗ ꯀꯞ ꯇꯧꯔꯤ ꯋꯥ ꯑꯣꯏꯔꯦ ꯈꯨꯔꯥ ꯀꯤꯌꯦ ꯈꯥꯝ ꯅꯆꯥꯅꯨꯄꯤꯁꯦ ꯁꯥꯈꯤ ꯑꯗꯨꯃꯥꯏꯅ ꯁꯥꯎꯔꯛꯀꯅꯨ ꯑꯩ ꯀꯤꯌꯦꯕ ꯅꯁꯛꯇꯣ ꯌꯥꯝꯁꯨ ꯊꯤ ꯉꯥꯏꯈꯣ ꯏꯕꯦꯝꯃ ꯁꯥꯈꯤ ꯅꯪ ꯇꯨꯃꯤꯟ ꯂꯩꯈꯣ ꯍꯣꯏ ꯈꯨꯔꯥ ꯅꯆꯥ ꯇꯨꯃꯤꯟ ꯂꯩꯖꯒꯦ ꯏꯕꯦꯝꯃ ꯊꯣꯏꯅꯨ ꯈꯣꯏꯃꯨꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯂꯕ꯭ꯔꯥ ꯃꯤꯅ ꯍꯪꯂꯤꯕꯗꯨ ꯈꯛ ꯈꯨꯝꯗꯕꯤ ꯊꯣꯏꯅꯨ ꯃꯊꯪ ꯂꯣꯏꯅ ꯍꯦꯛ ꯍꯥꯏꯔꯛꯏ ꯆꯨꯝꯃꯤ ꯈꯨꯔꯥ
ꯇꯥ ꯈꯣꯏꯃꯨꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯤ ꯈꯪꯅꯔꯛꯄ ꯃꯇꯝꯗꯨꯗ ꯇꯥ ꯈꯣꯏꯃꯨꯅ ꯃꯥ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯦ ꯍꯥꯏꯗꯅ ꯅꯣꯡꯃꯇ ꯍꯥꯏꯈꯤꯗꯦ ꯉꯔꯥꯡ ꯈꯛꯇꯃꯛ ꯆꯦꯜꯂꯝꯗꯥꯏꯗꯨꯗ ꯃꯥꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯗ ꯑꯩꯁꯨ ꯈꯪꯕꯅꯤ ꯑꯗꯣ ꯈꯨꯔꯥ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯀꯥꯏꯅꯍꯟꯕꯤꯒꯅꯨ ꯑꯩ ꯇꯥ ꯈꯣꯏꯃꯨꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯖꯒꯦ ꯇꯥ ꯈꯣꯏꯃꯨ ꯅꯪꯁꯨ ꯍꯥꯏꯌꯨ ꯀꯩꯅꯣ ꯈꯨꯝꯃꯨꯗꯅ ꯈꯔꯁꯨ ꯍꯣꯏ ꯍꯥꯏꯒꯦꯁꯨ ꯈꯨꯔꯥ ꯊꯣꯏꯅꯨꯅ ꯍꯥꯏꯕꯒꯨꯝꯅ ꯑꯩꯁꯨ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯀꯥꯏꯅꯍꯟꯕꯤꯒꯅꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯌꯨꯝꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯖꯒꯦ ꯃꯄꯨꯔꯣꯏꯕ ꯈꯣꯏꯃꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯈꯤ ꯃꯆꯥ ꯅꯤꯎ ꯄꯨꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯁꯥꯎꯅ ꯆꯪꯈꯤꯔꯝꯃꯤ ꯁꯥꯒꯩꯒꯤ ꯑꯍꯜꯁꯤꯡ ꯑꯗꯨꯅꯁꯨ ꯃꯈꯣꯏ ꯑꯍꯨꯝ ꯈꯟꯅ ꯆꯩꯅ ꯇꯧꯗꯅ ꯅꯨꯡꯉꯥꯏ ꯂꯩꯃꯤꯟꯅꯔꯣ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯌꯥꯝꯗꯨ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯊꯣꯏꯅꯨꯅ ꯎꯔꯛꯏ ꯃꯄꯥ ꯃꯃꯥ ꯃꯅꯝꯃ ꯃꯕꯨꯡꯁꯤꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯃꯗꯨꯕꯨ ꯊꯣꯏꯅꯨ ꯎꯁꯤꯟꯅꯗ ꯁꯥꯗꯨꯅ ꯐꯦꯠ ꯂꯥꯎꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯀꯩꯗꯧꯕ ꯂꯥꯏꯅꯣ ꯈꯪꯗꯦꯅꯦ ꯏꯀꯥꯏꯕꯨ ꯈꯪꯗꯦꯅꯦ ꯃꯁꯛꯁꯤꯡꯁꯤꯒ ꯑꯃꯨꯖꯥꯎ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯒꯤ ꯃꯇꯧꯗꯨꯗ ꯉꯁꯤꯗꯤ ꯁꯥꯎꯕꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯅ ꯑꯀꯟꯕ ꯋꯥ ꯈꯔ ꯍꯥꯏꯔꯛꯏ ꯑꯩꯅ ꯂꯨꯅ ꯇꯧꯖꯈꯤꯕꯤ ꯏꯆꯥ ꯅꯨꯄꯤ ꯅꯪꯅ ꯑꯗꯨꯛ ꯅꯉꯛ ꯍꯥꯏꯒꯠꯇꯨꯅ ꯑꯩꯈꯣꯏꯗ ꯀꯧꯗꯨꯅ ꯆꯪꯈ꯭ꯔꯤꯕꯗꯣ ꯃꯨꯟꯅ ꯇꯥꯎ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯒ ꯑꯩꯈꯣꯏꯒ ꯃꯔꯤ ꯇꯠꯅꯔꯕꯅꯤ ꯅꯪꯒꯨꯝꯕꯤ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗꯕꯤ ꯑꯃ ꯄꯣꯛꯂꯨꯗꯅ ꯉꯁꯤꯗꯤ ꯑꯩ ꯃꯤꯃꯥꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯀꯥꯏꯕ ꯅꯪꯂꯦꯗꯅ ꯅꯪ ꯑꯩꯒꯤ ꯂꯥꯏꯔꯕ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯣꯜ ꯇꯥꯔꯛꯄ ꯌꯥꯔꯣꯏ ꯃꯤꯀꯨꯞꯁꯤꯗꯒꯤ ꯃꯄꯥ ꯃꯆꯥ ꯑꯣꯏꯕꯒꯤ ꯃꯔꯤ ꯑꯗꯣ ꯅꯪ ꯅꯥꯅ ꯇꯠꯅꯕ ꯁꯤꯜꯂꯛꯂꯕꯅꯤꯅ ꯑꯩꯅꯁꯨ ꯊꯥꯗꯠꯂꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯏ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯊꯣꯏꯅꯨꯕꯨ ꯁꯥꯈꯤꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯔꯝꯃꯤ ꯃꯥꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯒꯅ ꯆꯥꯛ ꯐꯥꯎꯕ ꯃꯕꯨꯛ ꯊꯟꯗꯅ ꯄꯤꯖꯔꯝꯃꯤ ꯃꯗꯨꯕꯨ ꯃꯈꯣꯏꯃꯨꯗꯤ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯃꯌꯨꯝꯗ ꯂꯩꯔꯤꯉꯩ ꯊꯣꯏꯅꯨ ꯊꯕꯛ ꯑꯝꯇ ꯌꯥꯎꯗꯅ ꯀꯦꯗꯨꯅꯇ ꯂꯩꯔꯛꯄꯗꯨ ꯍꯧꯖꯤꯛꯇꯤ ꯄꯨꯝꯍꯣꯡ ꯍꯣꯡꯂꯤ ꯀꯨꯆꯨ ꯀꯨꯃꯦꯟꯒꯗꯨ ꯏꯃꯛ ꯃꯛꯁꯤꯜꯂꯤ ꯁꯥꯈꯤꯒꯤ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯑꯃꯣꯠꯄ ꯐꯤ ꯃꯌꯥꯝꯗꯨ ꯄꯨꯊꯣꯛꯇꯨꯅ ꯀꯟꯅ ꯁꯨꯔꯤ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯄꯥꯟꯗꯨꯗ ꯁꯥꯈꯤ ꯁꯥꯎꯅ ꯊꯣꯛꯂꯛꯂꯒ ꯍꯥꯏꯔꯛꯏ ꯍꯩ ꯅꯨꯄꯥ ꯃꯨꯟꯕꯤ ꯀꯌꯥꯝ ꯋꯥꯠꯂꯤꯒꯤ ꯐꯤ ꯁꯨꯕꯗꯨꯕꯣ ꯍꯥ ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯈꯤꯒꯦ ꯍꯥꯏꯔꯤꯅꯣꯕ ꯐꯤ ꯑꯃꯅꯤ ꯈꯛꯇꯪ ꯁꯨꯕꯗꯨꯗ ꯁꯠ ꯁꯠ ꯂꯣꯏꯁꯤꯜꯂꯧꯀꯣ ꯑꯗꯨꯒꯅꯦ ꯆꯥꯛꯁꯤ ꯊꯣꯡꯉꯨ ꯂꯥꯎ ꯑꯩ ꯑꯉꯥꯡꯁꯦ ꯑꯃꯨꯛꯇ ꯏꯔꯨꯖꯒꯦ ꯏꯆꯦ ꯐꯤꯁꯤ ꯌꯥꯝ ꯌꯥꯝꯃꯤ ꯑꯗꯨꯅ ꯆꯥꯛꯇꯣ ꯍꯥꯟꯅ ꯊꯣꯡꯂꯨꯔꯥ ꯍꯩ ꯀꯔꯤꯒꯤ ꯌꯥꯝꯕꯅꯣ ꯍꯥ ꯀꯔꯤꯒꯤ ꯌꯥꯝꯕꯅꯣꯕ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯜꯂꯝꯗꯥꯏꯗꯗꯤ ꯃꯨꯟꯅꯤ ꯈꯪꯉꯤꯅꯦ ꯏꯕꯦꯝꯃꯗꯤ ꯑꯗꯨꯗ ꯇꯧꯖꯒꯦ ꯍꯥꯏꯗꯅ ꯑꯇꯣꯝꯕꯤꯁꯦ ꯅꯁꯥꯅ ꯄꯥꯝꯅ ꯑꯣꯏꯔꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯈꯤ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯊꯣꯏꯅꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯗꯨꯅ ꯇꯞꯅ ꯁꯣꯜꯂꯤ ꯃꯁꯤꯟꯗ ꯏꯃꯥ ꯕꯥꯕꯥ ꯅꯁꯧ ꯇꯥꯇꯣꯟ ꯏꯅꯝꯃ ꯅꯈꯣꯏꯅ ꯍꯥꯏꯕꯗꯨ ꯏꯟꯖꯔꯝꯂꯕꯅꯤ ꯑꯩꯅ ꯉꯁꯤ ꯃꯤꯒꯤ ꯃꯌꯨꯝꯁꯤꯗ ꯑꯁꯨꯛ ꯋꯥꯅ ꯍꯤꯡꯂꯤꯕꯁꯦ ꯍꯤꯡꯂꯝꯂꯣꯏꯗꯕꯅꯤꯀꯣ ꯊꯣꯏꯅꯣ ꯊꯣꯏꯅꯣ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯣ ꯑꯉꯥꯡꯁꯤꯡꯁꯦ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯅꯔꯛꯑꯅꯤꯌꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯏꯆꯦ ꯂꯣꯏꯔꯦ ꯑꯩ ꯂꯥꯛꯑꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯤꯁꯤꯡꯗꯨ ꯁꯠ ꯁꯠ ꯁꯨꯗꯣꯛꯂꯝꯂꯒ ꯆꯥꯛ ꯊꯣꯡꯅꯕ ꯑꯃꯨꯛ ꯇꯧꯔꯤ ꯆꯥꯛꯁꯪꯗ ꯆꯪꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯄꯨꯊꯣꯔꯛꯂꯤ ꯊꯣꯏꯅꯨꯅ ꯁꯥꯈꯤ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯎꯕꯗ ꯑꯃꯨꯛ ꯏꯁꯧ ꯇꯧꯕ ꯍꯧꯔꯛꯏ ꯅꯌꯨꯝꯗ ꯁꯦꯜ ꯄꯥꯏꯕꯤ ꯁꯥꯗꯅ ꯃꯀꯦ ꯁꯦꯝꯗꯅ ꯆꯥꯛꯊꯣꯡ ꯐꯥꯎꯁꯨ ꯇꯧꯕꯗꯤ ꯑꯃꯠꯇ ꯌꯥꯎꯔꯛꯇ꯭ꯔꯕꯅꯤꯅ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯀꯃꯥꯏꯅ ꯊꯣꯡꯅꯤꯁꯨ ꯈꯪꯗꯦꯅꯦ ꯁꯤꯗꯤ ꯅꯣꯏꯒꯤ ꯅꯄꯥꯝꯒꯤ ꯅꯃꯥꯒ ꯅꯄꯥꯒꯗꯨꯗꯅꯦ ꯄꯤꯖꯔꯨꯁꯨ ꯆꯠꯂꯣ ꯄꯨꯈꯝ ꯇꯦꯡꯀꯣꯠꯇꯨ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈ꯭ꯔꯦ ꯁꯥꯈꯤꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯆꯥꯛ ꯏꯟꯁꯥꯡꯗꯣ ꯐꯖꯅ ꯆꯥꯕ ꯌꯥꯅꯕ ꯊꯣꯡꯗ꯭ꯔꯕ ꯅꯪ ꯌꯦꯡꯉꯨ ꯅꯪ ꯃꯗꯨ ꯍꯦꯛ ꯊꯣꯡꯗ꯭ꯔꯤ ꯐꯥꯎꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯣꯡꯒꯗꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯤꯕꯣ ꯇꯥꯏꯌꯦ ꯏꯆꯦ ꯏꯕꯦꯝꯃ ꯅꯪꯅ ꯍꯩꯔꯤꯁꯦ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕ ꯑꯃꯗꯤ ꯐꯖꯅ ꯍꯩꯔꯝꯒꯅꯤꯅꯦ ꯍꯥ ꯃꯗꯨꯕꯨꯗꯤ ꯅꯪ ꯇꯥꯛꯅꯗ꯭ꯔꯁꯨ ꯍꯩꯔꯝꯒꯅꯦꯕ ꯊꯣꯏꯅꯨ ꯆꯥꯛꯁꯪꯗ ꯆꯪꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯍꯥꯎꯇ꯭ꯔꯤ ꯐꯥꯎꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯣꯡꯂꯤ ꯉꯁꯤꯗꯤ ꯃꯥ ꯋꯥꯕꯅꯁꯨ ꯂꯣꯏꯔꯝꯃꯤ ꯃꯁꯥꯗꯣ ꯃꯇꯧꯗꯨ ꯈꯣꯏꯃꯨꯗꯤ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯗ ꯊꯣꯏꯅꯨ ꯇꯧꯔꯤꯕꯗꯨ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯊꯣꯏꯅꯨ ꯉꯁꯤꯗꯤ ꯃꯥꯅ ꯋꯥꯔꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯃꯥꯒ ꯃꯄꯥꯒꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯑꯩ ꯌꯨꯝꯁꯤ ꯂꯩꯔꯕꯗꯤ ꯀꯨꯏꯅ ꯍꯤꯡꯒꯅꯤ ꯊꯥꯖꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯏꯄꯥꯝꯅ ꯆꯠꯇꯨꯅ ꯏꯃꯥ ꯕꯥꯕꯥ ꯅꯁꯧ ꯇꯥꯇꯣꯟ ꯏꯅꯝꯃ ꯍꯣꯏꯗ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯖꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯂꯦꯜꯂꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯀꯩꯁꯨ ꯄꯨꯔꯛꯇꯅ ꯃꯄꯥꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯃꯥꯅ ꯆꯠꯈꯤꯕꯗꯨ ꯈꯣꯏꯃꯨꯗꯤ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ
ꯃꯗꯨ ꯎꯕꯗ ꯁꯥꯈꯤꯅ ꯂꯥꯎꯔꯛꯏ꯫ ꯅꯨꯄꯥ, ꯅꯪ ꯀꯩꯗꯧꯔꯤꯒꯦ ꯑꯗꯨꯗ? ꯌꯥꯝꯅꯒ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯃꯍꯥꯁꯣꯏꯔꯣ ꯅꯪꯁꯤꯕꯣ? ꯍꯥ? ꯌꯥꯝ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯩ ꯋꯥꯔꯕ? ꯌꯥꯝ ꯅꯨꯡꯁꯤꯔꯗꯤ ꯅꯪꯁꯨ ꯃꯇꯨꯡ ꯏꯟꯈ꯭ꯔꯣꯗꯅ ꯅꯨꯄꯤꯁꯤꯒꯤ꯫ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥꯅꯤ꯫ ꯅꯪ ꯊꯥꯗꯣꯛꯂꯒꯗꯤ ꯑꯩ ꯆꯠꯂꯣꯏꯗ ꯅꯨꯄꯤ꯫ ꯅꯪꯅ ꯂꯨꯅ ꯇꯧꯕꯤꯔꯤ ꯁꯨꯃꯥꯏꯅꯒ ꯀꯅꯥꯝꯇꯅ ꯂꯨꯅꯁꯨ ꯇꯧꯕꯤꯔꯣꯏ꯫ ꯍꯣ, ꯑꯗꯨ ꯈꯪꯂꯕꯗꯤ ꯏꯃꯨꯡꯗ ꯆꯪꯉꯛꯄ ꯀꯩꯗꯧꯒꯦ ꯅꯨꯄꯥ ꯅꯪꯕꯣ? ꯍꯣꯏ, ꯆꯪꯉꯒꯦ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ? ꯅꯪ ꯁꯤꯗꯤ ꯌꯥꯝ ꯉꯥꯡꯉꯤ꯫ ꯊꯣꯏꯅꯨ ꯃꯃꯥꯏꯗꯨ ꯐꯤ ꯑꯃꯅ ꯈꯨꯝꯂꯒ ꯆꯪꯂꯛꯏ ꯌꯨꯝꯗ꯫ ꯃꯄꯥꯒ ꯃꯃꯥꯒ ꯑꯗꯨ ꯏꯪꯈꯣꯜꯗ ꯄꯣꯠꯆꯩ ꯊꯥꯗꯨ ꯂꯩꯔꯝꯃꯤ꯫ ꯃꯥ ꯂꯥꯛꯄ ꯎꯕꯗ ꯃꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯄꯨꯔꯣꯏꯕꯗ, ꯃꯣꯏꯕꯥ, ꯅꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯁꯤ ꯂꯥꯛꯂꯤ ꯃꯥꯜꯂꯤꯅꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯅ ꯂꯩꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ, ꯍꯦ, ꯅꯪ ꯌꯨꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ? ꯍꯥ? ꯃꯐꯝꯁꯤ ꯅꯪꯒꯤ ꯅꯌꯨꯝ ꯅꯠꯇꯦ꯫ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯑꯩꯒꯤꯗꯤ ꯏꯆꯥ ꯅꯤꯉꯣꯜ ꯑꯝꯇ ꯄꯣꯛꯇꯦ꯫ ꯕꯥꯕꯥ, ꯅꯆꯥ, ꯕꯥꯕꯥ, ꯏꯃꯥ, ꯗꯥꯆꯧ, ꯗꯥꯇꯣꯟ, ꯏꯅꯝꯃ, ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯅꯆꯥꯕꯨ ꯑꯄꯪꯕꯤꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯆꯥ, ꯅꯈꯣꯏꯅ ꯌꯥꯗꯕ ꯊꯕꯛ ꯑꯝꯇ ꯇꯧꯖꯔꯣꯏ ꯕꯥꯕꯥ, ꯏꯃꯥ꯫ ꯃꯤ ꯑꯃꯅ, ꯃꯣꯏꯕꯥ, ꯉꯥꯛꯄꯤꯔꯣ ꯀꯩꯗꯧꯔꯒꯦ ꯅꯆꯥꯅꯨꯄꯤꯁꯦ? ꯃꯊꯪ ꯑꯃꯨꯛ ꯇꯧꯔꯛꯂꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯉꯥꯛꯄꯤꯔꯣꯏꯁꯤ꯫ ꯅꯨꯄꯤ, ꯉꯥꯛꯄꯤꯔꯁꯤ꯫ ꯑꯩꯁꯨ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦꯅꯦ ꯏꯆꯥꯁꯦ꯫ ꯕꯥꯕꯥ, ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯃꯃꯥ ꯑꯅꯤꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯃꯤ ꯊꯣꯏꯅꯨ꯫ ꯃꯤ ꯑꯃ ꯃꯁꯥꯕꯨ ꯍꯧꯒꯠꯄꯤꯔꯒ ꯍꯥꯏꯔꯛꯏ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯅꯁꯛ ꯅꯆꯨꯒꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯔꯤꯅꯦ꯫ ꯏꯃꯥ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯏꯃꯨꯡꯗ ꯆꯪꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨ ꯂꯥꯛꯑꯣ꯫ ꯑꯃꯨꯖꯥꯎ, ꯃꯤ ꯑꯃ ꯑꯃꯗꯤ ꯊꯣꯏꯅꯨ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯏ ꯄꯨꯟꯅ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯕꯨꯡ ꯃꯅꯝꯃꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕ, ꯃꯃꯥ ꯃꯄꯥꯅ ꯁꯨꯔꯝꯕ ꯄꯨꯝꯕ ꯃꯥꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯁꯨꯔꯗꯨꯅ, ꯑꯍꯜ ꯑꯃꯅ ꯍꯥꯏꯕ ꯏꯟꯕꯤ ꯃꯆꯥ ꯅꯤꯉꯣꯜ ꯑꯃ ꯑꯣꯏꯗꯨꯅ